ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯑꯐꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯐꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯡ, ꯁꯅꯥ ꯂꯨꯄꯥ, ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯐꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯃꯁꯥꯒꯤ ꯀꯦꯕ ꯈꯔ ꯄꯥꯝꯖꯕꯅ ꯃꯀꯦ ꯁꯦꯝꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇꯁꯨ ꯉꯥꯡꯂꯝꯃꯤ꯫ ꯑꯐꯕꯤꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯐꯅ ꯐꯖꯅ ꯀꯦꯗꯨꯅ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯁꯨ ꯊꯕꯛ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯃꯥꯂꯪꯕ, ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯔꯕ ꯍꯥꯏꯗꯨꯔꯣ?" "ꯍꯣꯏ ꯃꯥ, ꯅꯆꯥ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯔꯕꯅꯤ꯫ ꯑꯗꯨ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗꯧꯅ ꯐꯖꯔꯤꯈꯩ ꯀꯦꯊꯔꯒ ꯐꯤꯒ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ?" "ꯏꯃꯥꯅ ꯐꯤꯔꯣꯜꯀꯥꯁꯦ ꯈꯔ ꯅꯥꯟꯅꯒ ꯁꯦꯠ ꯆꯥꯗꯅ ꯊꯣꯛꯂꯛꯄꯁꯦ ꯏꯆꯥꯒꯤ ꯃꯤꯠꯇꯨꯗ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯎꯔꯨꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯦ." "ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯄꯩꯕꯨ ꯆꯥꯛꯀꯧꯕ ꯆꯠꯄꯗꯧꯅ ꯀꯦꯔꯤꯕ? ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯏꯃꯥꯅ ꯃꯧ ꯅꯍꯥꯗꯧꯅ ꯀꯦꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯦꯗꯧꯕ ꯅꯃꯧ ꯅꯨꯄꯤꯁꯤꯅꯗꯤ ꯀꯦꯗ꯭ꯔꯤ, ꯑꯗꯨꯒ ꯍꯅꯨꯗꯅ ꯂꯣꯏꯔꯕ ꯏꯃꯥꯅ ꯀꯦꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ?" "ꯍꯩ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯀꯦꯗꯅ ꯃꯆꯥ ꯃꯎꯁꯦ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ꯫ ꯆꯃꯣꯠꯅ ꯃꯣꯠꯅꯔꯒ ꯂꯩꯕꯁꯦ ꯃꯥ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯅ ꯈꯔ ꯀꯦꯕꯁꯤꯗꯅꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯏꯃꯥꯈꯣꯏꯗꯤ ꯍꯅꯨꯔꯁꯨ ꯀꯦꯗꯅ ꯌꯥꯝ ꯂꯩꯈꯤꯗꯧꯔꯤ." "ꯍꯣꯏ ꯍꯣꯏ, ꯀꯦꯌꯨ ꯀꯦꯌꯨ꯫ ꯏꯃꯥꯒꯤ ꯎꯟꯁꯥ ꯈꯣꯏꯕꯗꯨꯗ ꯇꯞ ꯇꯥꯈꯩ ꯀꯦꯁꯤꯟꯗꯅ ꯇꯧꯕꯗꯨꯗ ꯊꯦꯡꯅꯕ ꯃꯤꯈꯩꯅ ꯚꯨꯠ ꯊꯣꯛꯑꯦꯅ ꯀꯤꯗꯨꯅ ꯃꯥꯏ ꯈꯪꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯅꯤ." "ꯍꯩ, ꯈꯪꯕ ꯀꯥꯏꯗꯨꯗꯤ ꯊꯝꯕꯨ ꯊꯝꯈꯣ꯫ ꯃꯣꯏꯅ ꯏꯃꯥꯁꯦ ꯍꯦꯛ ꯎꯕꯒꯅꯦ ꯐꯖꯩꯒ ꯅꯍꯥ ꯃꯥꯜꯂꯤ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤ ꯏꯃꯥꯁꯤ ꯃꯣꯏꯅ." "ꯍꯥꯏꯅꯔꯝꯅꯤ. ꯃꯤꯁꯤꯡꯗꯨꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯍꯔꯥꯎꯔꯤꯅꯤ ꯀꯥꯏꯅ ꯅꯌꯥꯒ ꯍꯤꯒꯠꯂꯝꯗꯧꯗꯣ ꯃꯤꯠꯁꯤꯗ ꯎꯔꯦꯕ꯫ ꯏꯃꯥꯒꯤ ꯃꯥꯂꯪꯕ, ꯏꯃꯥꯅꯦ ꯏꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕꯁꯦ ꯋꯥ ꯃꯥꯡꯉꯤ꯫ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯂꯦꯀꯣ꯫ ꯏꯆꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯍꯧꯗꯣꯛꯑꯝꯃꯨ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯍꯜꯂꯝꯃꯨ꯫ ꯏꯃꯥ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯑꯐꯕꯤꯗꯨ ꯆꯠꯈꯤ꯫ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯂꯪꯕ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ꯫ "ꯏꯃꯥꯅ ꯈꯜꯂꯤꯕꯣ ꯃꯥꯁꯤ ꯌꯥꯝ ꯐꯖꯔꯤ ꯁꯤꯅꯦ꯫ ꯈꯨꯏꯗꯅ ꯂꯣꯏꯔꯕ ꯎꯟꯁꯥꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯒ ꯅꯍꯥ ꯑꯣꯏꯊꯣꯔꯛꯏ ꯁꯤꯅꯦ." ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯦꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯌꯦꯡꯕꯤꯅ, "ꯅꯨꯄꯥ, ꯐꯤꯔꯣꯜꯒ ꯂꯣꯏꯁꯤꯟꯗꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯄꯤꯗꯧꯔꯕ꯭ꯔꯣ?" "ꯉꯁꯤꯗꯤ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ." "ꯊꯕꯛꯇꯣ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯔꯤꯁꯨ ꯆꯥꯗꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯗꯤ ꯅꯁꯥꯗꯣ ꯆꯣꯛꯊꯕꯗ ꯂꯣꯏꯔꯅꯤ." "ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯉꯥꯛꯇꯪ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯅ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕ." "ꯑꯗꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣ, ꯑꯩ ꯁꯠ ꯆꯥꯏꯊꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕꯒꯤꯗ ꯁꯦꯝꯖꯔꯛꯀꯦ, ꯈꯔ ꯆꯥꯕꯤꯈꯣ." "ꯅꯨꯄꯤ, ꯌꯥꯔꯅꯤ, ꯅꯪ ꯋꯥꯅꯕꯅꯤ ꯁꯦꯝꯂꯨꯔꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯣ. ꯏꯃꯥꯁꯨ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ. ꯑꯩꯗꯤ ꯉꯁꯤ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯄꯤꯊꯣꯛꯀꯦ, ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯃꯐꯝꯗ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯒꯦ. ꯏꯃꯥꯒ ꯅꯪꯒꯁꯨ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥ." "ꯍꯣꯏ ꯅꯨꯄꯥ, ꯑꯗꯣ ꯊꯕꯛ ꯃꯐꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯇꯧꯕꯤꯔꯣ. ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈ꯭ꯔꯅꯤ." "ꯍꯣꯏ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯥꯂꯪꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯌꯦꯡꯕꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯆꯠꯈꯤꯕꯤ ꯃꯅꯦꯝ ꯑꯐꯕꯤ ꯃꯥꯁꯨ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯄꯣꯠꯐꯝ ꯑꯃꯗ ꯁꯠ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅ ꯆꯪꯁꯤꯟꯕꯒ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯊꯣꯛꯈꯤ꯫ "ꯏꯕꯦꯜꯂꯩ, ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯄꯣꯠꯐꯝꯁꯤꯗꯒꯤ ꯃꯧ ꯃꯁꯥ ꯆꯥꯎꯕꯤ ꯀꯨꯆꯨ ꯃꯨꯕꯤ ꯑꯃ ꯊꯣꯛꯈ꯭ꯔꯤꯕꯗꯨꯕꯨ ꯀꯅꯥꯏ ꯃꯃꯧꯅꯣꯅꯦ? ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯨꯔꯤꯉꯩ ꯃꯊꯛꯇꯨꯗ ꯌꯥꯛꯈ꯭ꯔꯕ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯒ ꯁꯦꯠꯆꯤꯟꯕꯗꯨꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯋꯥꯅꯤ." ꯑꯐꯕꯤꯅ ꯊꯤ ꯍꯥꯏꯔꯤꯕ ꯃꯧꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯏꯕꯦꯜꯂꯩꯒꯤ ꯍꯟꯗꯛꯇ ꯂꯥꯛꯈꯤꯕꯤ ꯃꯃꯧ ꯅꯨꯄꯤꯅꯤ꯫
ꯃꯃꯧꯕꯨ ꯃꯨꯏ ꯊꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯂꯩꯗꯨ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯄꯤ ꯃꯧꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯒꯤ ꯑꯩꯒꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄꯤ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯤ꯫ ꯏꯕꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯐꯕꯤ ꯃꯥꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯁꯤꯡꯗꯨꯒ ꯏꯕꯦꯂꯩꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯗꯨꯅ ꯏꯕꯦꯂꯩꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞ ꯂꯠꯂꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯥꯃꯨ ꯃꯥꯟꯕꯤ ꯃꯨꯖꯥꯎ ꯑꯃꯨꯕꯤꯗꯨ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯦꯕ? ꯑꯧ ꯃꯥꯅꯤ ꯃꯥꯅꯤ, ꯅꯪꯅ ꯃꯨꯖꯥꯎ ꯑꯃꯨꯕꯤꯒ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯍꯟꯗꯛꯇ ꯂꯥꯛꯄꯤ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯤ꯫ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯅꯗꯤ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯅꯦꯗꯤ ꯈꯪꯗꯗꯅ ꯌꯥꯝ ꯊꯦꯡꯅꯒ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯥꯏ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯀꯣ꯫ ꯏꯕꯦꯂꯩꯁꯤꯕꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯩꯉꯣꯟꯗꯒ ꯋꯥꯔꯧꯔꯝꯒꯗ꯭ꯔꯅꯦ? ꯃꯣꯏ ꯊꯤ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯃꯁꯤꯒꯤ ꯑꯐꯕꯤ ꯍꯥꯏꯕꯤ ꯃꯁꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤꯁꯤꯅ ꯃꯤꯒꯤ ꯃꯃꯧꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯝꯗꯣꯏꯕ? ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯤꯊꯔꯛꯄ ꯇꯥꯕꯅꯤ꯫ ꯏꯕꯦꯂꯩ, ꯍꯧꯖꯤꯛꯀꯤ ꯁꯥꯃꯨ ꯃꯥꯟꯕꯤ ꯃꯧꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯧꯅꯦꯗꯤ ꯈꯪꯗꯗꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯦ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯏꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝ ꯊꯤꯅ ꯁꯤꯊꯔꯒꯕꯨ ꯁꯥꯎꯒꯅꯨꯀꯣ, ꯇꯣꯔꯕꯣꯠꯁꯤꯅ ꯃꯃꯥꯏ ꯑꯈꯣꯏꯕꯁꯤ ꯊꯣꯝꯗꯠꯄ ꯁꯣꯏꯔꯣꯏ꯫ ꯏꯕꯦꯂꯩ, ꯅꯪꯅ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯁꯥꯎꯗꯦꯗ, ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯏꯃꯧ ꯅꯨꯄꯤꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯁꯤꯊꯔꯒ ꯃꯅꯦꯝꯃꯩꯅ ꯀꯔꯝꯃꯥꯏꯅ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯅꯦ ꯁꯥꯎꯖꯗꯦꯀꯣ, ꯁꯥꯎꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯁꯦ ꯊꯤ ꯃꯨꯏ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯏꯕꯦꯂꯩꯁꯦ ꯁꯥꯎꯔꯕ ꯃꯥꯜꯂꯦ, ꯃꯥꯏ ꯋꯥꯉꯥꯡꯁꯦ ꯀꯣꯆꯤ ꯑꯃꯗꯤ ꯀꯣꯠꯂꯦꯕ꯫ ꯑꯗꯣ ꯏꯕꯦꯂꯩ, ꯍꯧꯖꯤꯛꯀꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯄꯥꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥꯒꯗꯤ ꯐꯖꯅ ꯍꯥꯞꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯄꯥꯝ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤꯅ ꯁꯅꯥ ꯂꯨꯄꯥꯒꯗꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯤ꯫ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯅ ꯁꯤꯔꯤꯕ ꯁꯅꯥ ꯃꯈꯜ ꯃꯈꯜꯗꯣ ꯂꯣꯏꯅ ꯁꯨꯅꯕ ꯍꯥꯞꯂꯛꯏ꯫ ꯑꯣ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯁꯥꯃꯨ ꯃꯆꯥ ꯃꯥꯜꯂꯦꯗꯨꯗꯤ ꯃꯄꯥꯝꯗ ꯁꯥꯃꯨ ꯃꯌꯥꯝ ꯂꯣꯏꯕꯩ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯣ ꯏꯕꯦꯂꯩ, ꯁꯥꯃꯨ ꯃꯆꯥꯗꯣ ꯑꯩꯗꯨꯝ ꯑꯃ ꯄꯥꯝꯃꯤꯅꯦ, ꯃꯃꯜꯕꯨ ꯀꯌా ꯄꯤꯒꯦ? ꯑꯃꯇ ꯂꯩꯒꯦꯅꯦ꯫ ꯃꯅꯥꯇꯣꯟ ꯃꯆꯥꯗꯨꯅꯒ ꯏꯁꯤꯡꯒ ꯊꯛꯄꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅꯤꯌꯦꯕ꯫ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯅꯤ, ꯏꯃꯧꯕꯨ ꯊꯤ ꯍꯥꯏꯔꯝꯕꯗꯒꯤ ꯁꯥꯃꯨ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦ꯫ ꯃꯁꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯍꯨꯜꯗꯨ ꯀꯥꯔꯛꯇꯅꯅꯦ ꯇꯣꯔꯕꯣꯠꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯝꯗꯠꯀꯅꯤꯀꯣ, ꯁꯥꯃꯨ ꯃꯆꯥ ꯂꯩꯒꯦ ꯀꯥꯏꯅ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯦꯂꯩꯁꯤꯅ ꯃꯊꯟꯇ ꯃꯨꯔꯨꯝꯇ ꯁꯣꯜꯂꯤꯕꯁꯤꯕꯣ? ꯏꯕꯦꯂꯩ, ꯅꯃꯧꯒꯤ ꯃꯄꯥꯝꯗ ꯁꯥꯃꯨ ꯃꯆꯥꯒ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯩꯁꯨ ꯑꯃꯠꯇ ꯂꯩꯒꯦ꯫ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯗꯣ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯃꯨ ꯑꯣꯏꯅ ꯂꯣꯏꯕꯣꯏ ꯈꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ, ꯃꯥꯅ ꯈꯟꯕꯅ ꯑꯃ꯫ ꯀꯩꯗꯧꯔꯦ ꯏꯕꯦꯂꯩ? ꯑꯩꯅ ꯁꯥꯃꯨ ꯃꯆꯥ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯕꯁꯤꯗ ꯄꯤꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ? ꯑꯐꯕꯤ, ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯁꯥꯃꯨꯁꯤꯡꯗꯣ ꯂꯥꯕ ꯉꯥꯛꯇ ꯑꯣꯏꯔꯝꯗꯅ ꯍꯟꯗꯛꯇꯤ ꯃꯔꯨꯝ ꯑꯝꯇ ꯀꯣꯛꯇ꯭ꯔꯦꯌꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯃꯨ ꯃꯆꯥꯗꯣ ꯃꯊꯪ ꯃꯔꯨꯝ ꯀꯣꯛꯂꯀꯥꯟꯗ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯀꯦ, ꯑꯗꯨꯗ ꯑꯣꯏꯅ ꯂꯧꯔꯣꯅꯦꯀꯣ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯁꯥꯃꯨꯁꯤꯕꯨ ꯃꯔꯨꯝꯒ ꯀꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕ ꯏꯕꯦꯂꯩ ꯅꯪꯕꯣ? ꯑꯐꯕꯤ, ꯅꯪꯗꯤ ꯂꯩꯀꯥꯏꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤꯅ ꯁꯥꯃꯨꯁꯦ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯐꯕꯤ ꯏꯕꯦꯝꯃ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯁꯥꯃꯨꯒꯤ ꯃꯔꯨꯝꯁꯦ ꯍꯦꯛ ꯀꯣꯛꯂꯛꯄꯒ ꯁꯦ ꯆꯨꯛꯆꯨꯛ ꯍꯦꯛ ꯆꯥꯎꯏ ꯋꯥꯅꯤ ꯅꯪꯕꯣ, ꯃꯤ ꯑꯃꯅꯒ ꯊꯥꯡꯕ ꯉꯝꯕ ꯅꯠꯇꯦꯕ꯫ ꯏꯁ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯏꯍꯦ꯫ ꯌꯥꯝ ꯆꯥꯎꯕꯅꯤ꯫ ꯁꯥꯃꯨꯒꯤ ꯃꯔꯨꯝꯗꯣ ꯊꯥꯡꯕꯗ ꯃꯤ 10-20ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯂꯤ ꯄꯣꯠꯅꯤꯗ꯫ ꯏꯕꯦꯂꯩꯅ ꯑꯗꯨꯝꯅ ꯁꯥꯃꯨ ꯃꯔꯨꯝ ꯆꯥꯎꯏ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯗꯨꯗ ꯑꯐꯕꯤ ꯃꯥꯗꯤ ꯁꯥꯃꯨꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯉꯛ ꯉꯛꯆꯔꯤ꯫ ꯇꯁꯦꯡꯕꯁꯨ ꯁꯥꯃꯨꯁꯤꯕꯨ ꯃꯔꯨꯝ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯊꯟꯇ ꯈꯟꯖꯔꯤ꯫ ꯑꯐꯕꯤꯁꯦ ꯑꯩꯅ ꯁꯥꯃꯨ ꯃꯔꯨꯝ ꯀꯣꯛꯏ ꯀꯥꯏꯅ ꯍꯥꯏꯖꯤꯟꯕꯁꯤꯗ ꯃꯀꯣꯛ ꯃꯆꯥꯁꯦ ꯉꯥꯎꯔꯒ ꯂꯩꯔꯤ ꯌꯦꯡꯉꯨ꯫ ꯏꯁ ꯑꯁꯨꯛ ꯕꯨꯙꯨ ꯆꯨꯕꯤ ꯃꯥꯅꯒ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯁꯥꯃꯨ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯃꯨ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯖꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯐꯕꯤꯗꯨ ꯏꯕꯦꯂꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯈꯔꯕꯨ ꯂꯩꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯐꯕꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯁꯥꯃꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯔꯨꯝ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯥꯛꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯒ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯃꯥꯟꯅꯖꯕꯤ ꯔꯥꯙꯦꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯑꯅꯤꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯩꯃꯥ ꯑꯐꯕꯤꯌꯥ, ꯅꯪꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯐꯖꯔꯤꯡꯈꯩ ꯀꯦꯊꯔꯒ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯌꯥꯟꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯗꯣꯝꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯔꯥꯙꯦ, ꯑꯩꯁꯦ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯕꯅꯤ,
ꯈꯥꯎ ꯃꯌꯣꯝꯁꯤꯅ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯛꯄꯅꯤ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯌꯨꯝꯗꯁꯨ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ ꯑꯗꯒꯤ ꯏꯃꯧ ꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯐꯣꯛ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯥꯛꯈꯤꯕ ꯏꯁꯧꯁꯤꯅ ꯑꯗꯨꯗꯩꯁꯦ ꯌꯨꯝꯗꯒ ꯂꯩꯕ ꯇꯟꯗꯅ ꯂꯩꯀꯥꯏ ꯀꯅꯥ ꯀꯅꯥꯒꯤꯗ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯂꯩꯒꯦꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯑꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤ ꯇꯧꯗ ꯇꯧꯔꯝꯅꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛꯅꯒ ꯈꯔ ꯊꯤꯔꯦ ꯑꯗꯩ ꯀꯨꯆꯨ ꯐꯪꯉꯦ ꯃꯨꯁꯤꯜꯂꯦ ꯏꯁꯧ ꯏꯔꯥꯡꯗ ꯇꯧꯔꯝꯅꯦꯕ ꯏꯁꯧꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯩꯅ ꯏꯁꯧ ꯀꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯈꯔ ꯈꯦꯠ ꯍꯦꯟꯖꯤꯟꯕꯤꯅꯤꯗꯣ ꯑꯗꯣ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯅꯩꯅꯦ ꯀꯜꯂꯤ ꯃꯆꯤꯟꯗꯣ ꯀꯟꯕꯗꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯂꯩꯀꯥꯏꯗ ꯍꯥꯏꯅꯔꯕꯅꯤ ꯑꯩꯅꯦ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯏꯀꯥꯏ ꯁꯪꯒꯣꯏꯒ ꯍꯥꯡꯂꯕꯖꯥꯠꯅꯤ ꯃꯆꯤꯟꯗꯣ ꯀꯟꯃꯟꯗꯅ ꯑꯩꯁꯨ ꯏꯃꯧꯗꯨꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯗꯒꯤꯅꯤ ꯑꯩꯅ ꯂꯩꯀꯥꯏꯗ ꯊꯣꯛꯂꯛꯂꯒ ꯃꯤꯋꯥ ꯉꯥꯡꯂꯤꯕꯗꯣ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯪꯉꯨ ꯑꯇꯩ ꯅꯠꯇꯦꯗ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏꯒ ꯐꯝꯕꯤ ꯃꯈꯥꯔꯣꯝꯒꯤ ꯏꯕꯦꯂꯩꯗꯣ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯁꯦꯜꯒ ꯌꯥꯝꯅ ꯊꯤꯕꯤ ꯆꯞꯁꯥꯡ ꯁꯥꯡꯕꯤ ꯀꯩꯊꯦꯜꯒꯤ ꯍꯦꯛ ꯃꯆꯤꯟꯗ ꯂꯨꯛꯃꯥꯏ ꯐꯝꯂꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯃꯥꯏ ꯂꯨꯛꯃꯥꯏꯗꯨꯗꯒꯤ ꯏꯟꯁꯥꯡ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯕꯗ ꯃꯧꯖꯥꯎ ꯑꯃꯨꯕꯤ ꯑꯃ ꯊꯣꯛꯈꯤꯌꯦ ꯑꯗ ꯏꯕꯦꯂꯩꯗ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯃꯨꯕꯤꯗꯣ ꯀꯅꯥꯏ ꯃꯧꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯥꯏꯗꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯔꯦꯅꯦ ꯑꯗꯨꯒꯗꯤ ꯏꯕꯦꯂꯩꯗꯣ ꯈꯔ ꯁꯥꯎꯔꯞꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ ꯃꯧꯗꯣ ꯃꯥꯏ ꯃꯃꯧ ꯅꯨꯄꯤ ꯍꯟꯗꯛꯇ ꯂꯥꯛꯈꯤꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯦꯃꯤ ꯔꯥꯙꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯃꯁꯛ ꯌꯥꯝ ꯊꯤꯕꯅꯤ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯨꯔꯤ ꯃꯊꯛꯇꯨꯗ ꯐꯤꯔꯣꯜ ꯃꯆꯨꯀꯥꯁꯤꯅ ꯑꯌꯥꯛꯄ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯦꯠꯂꯛꯇꯣꯏꯁꯦ ꯃꯗꯨꯃꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯉꯁꯤꯁꯨ ꯃꯥꯏ ꯃꯃꯧꯗꯣ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯅꯤ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕꯗꯣ ꯐꯤ ꯃꯆꯨꯗꯣ ꯉꯥꯛꯇꯅꯤ ꯄꯥꯏꯔꯤꯗꯣ ꯇꯣ ꯑꯩꯅ ꯍꯥꯏꯗꯨꯅꯦꯕ ꯃꯥꯏ ꯃꯃꯧꯗꯣ ꯑꯌꯥꯛꯄ ꯉꯥꯛꯇ ꯁꯦꯠꯄꯅꯦꯕ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯤ ꯑꯃ ꯏꯜꯂꯦꯔꯒ ꯂꯩꯔꯝꯗꯅ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯨꯔꯦꯗꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯦ ꯑꯉꯥꯡꯕ ꯃꯆꯨ ꯍꯦꯛ ꯎꯕꯒ ꯋꯥꯟꯊꯒꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯦꯃꯤ ꯑꯗꯣ ꯑꯩꯅ ꯃꯥꯏ ꯃꯃꯧꯗꯣ ꯃꯨꯏ ꯊꯤ ꯍꯥꯏꯕꯗꯨꯗ ꯏꯕꯦꯂꯩꯗꯣ ꯁꯥꯎꯔꯛꯏ ꯑꯗꯩꯗꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯗꯅ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥꯗꯤ ꯀꯌꯥꯝ ꯍꯥꯞꯂꯛꯏ ꯍꯥꯏꯗꯅ ꯍꯦꯛ ꯍꯪꯉꯨꯔꯦꯅꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯣ ꯁꯥꯃꯨ ꯂꯣꯏꯕꯤꯅꯤ ꯁꯅꯥꯗꯤ ꯇꯦꯛ ꯊꯥꯈꯩ ꯍꯥꯞꯂꯛꯏ ꯍꯥꯏꯔꯛꯂꯤꯕꯅꯤ ꯅꯠꯇꯦ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯝꯗꯨꯕꯨ ꯁꯥꯃꯨ ꯂꯣꯏ ꯀꯥꯏꯅ ꯍꯥꯏꯗꯣ ꯇꯁꯦꯡꯅ ꯁꯥꯃꯨꯒ ꯂꯣꯏꯕ ꯖꯥꯠꯂꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯥꯒꯤ ꯏꯕꯦꯂꯩ ꯍꯥꯏꯕꯤ ꯑꯣꯏꯗ ꯄꯥꯗꯕꯗ ꯉꯥꯡꯂꯒ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯃꯥꯏ ꯃꯃꯧ ꯅꯨꯄꯤ ꯑꯃꯨꯕꯤꯗꯨꯒꯤ ꯃꯄꯥꯝꯅꯤꯅ ꯁꯟ ꯐꯥꯎ ꯂꯩꯇꯕꯗꯨꯗ ꯀꯗꯥꯏꯗꯒꯤ ꯁꯥꯃꯨ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯊꯤꯔꯤꯕꯅꯤ ꯏꯁ ꯑꯩꯗꯤ ꯃꯥꯅ ꯁꯥꯃꯨ ꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯂꯩꯒꯦ ꯀꯥꯏꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯤꯜ ꯂꯦꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯈꯔ ꯄꯪꯕꯗꯨꯗ ꯌꯥꯔꯅꯤꯅ ꯃꯥꯏ ꯁꯈꯤꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯁꯥꯃꯨ ꯂꯣꯏꯗꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯅꯤ ꯀꯩ ꯍꯥꯏꯕꯅꯣ ꯔꯥꯙꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯄꯪꯕ ꯃꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯟꯕ ꯑꯗꯨꯒꯨꯝꯅ ꯁꯤꯟꯈ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕꯗꯣ ꯀꯩꯗꯧ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯃꯃꯧꯒꯤ ꯃꯄꯥꯝꯗ ꯁꯥꯃꯨ ꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯃꯥꯅ ꯃꯥꯏꯔꯦꯜꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯅ ꯅꯝꯗꯅ ꯌꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯃꯅꯨꯡꯗ ꯑꯄꯨꯝꯕ ꯑꯣꯏꯔꯝꯃꯦꯗꯅ ꯂꯂꯣꯟꯕꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯗꯨ ꯔꯥꯙꯦ ꯁꯥꯃꯨꯁꯤꯕꯨ ꯃꯆꯥ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯁꯥꯃꯨ ꯍꯣꯏꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯁꯥꯒ ꯌꯥꯝ ꯅꯣꯏꯕ ꯁꯥꯃꯨꯗꯨꯔꯣ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯥꯃꯨꯗꯨ ꯅꯠꯇꯦꯌꯦ ꯃꯅꯥꯇꯣꯟ ꯁꯥꯡꯅ ꯄꯥꯟꯕ ꯁꯥ ꯁꯥꯃꯨꯗꯨꯅꯤ ꯑꯣ ꯁꯥ ꯁꯥꯃꯨꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯏꯍꯦ ꯑꯩꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯥꯃꯨꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ ꯁꯥꯃꯨ ꯍꯥꯏꯕ ꯖꯤꯕꯗꯨꯗꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯁꯥꯃꯨꯁꯦ ꯃꯆꯥ ꯄꯣꯛꯇꯦ ꯃꯔꯨꯝꯅ ꯀꯣꯛꯏ ꯀꯥꯏꯅ ꯏꯕꯦꯂꯩꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯀꯗꯥꯏꯗꯒꯤ ꯁꯥꯃꯨꯅ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯔꯗꯤ ꯃꯥꯒꯤꯁꯨ ꯃꯆꯥꯁꯤꯡꯗꯣ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯂꯅꯤ ꯀꯩꯒꯤꯅꯣ ꯃꯥ ꯏꯕꯦꯂꯩꯗꯨꯅ ꯃꯆꯤꯟ ꯊꯤꯔꯒꯗ ꯂꯩꯔꯤꯕꯗꯨꯕꯣ ꯃꯥꯒꯤꯗꯣ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦ ꯅꯪꯕꯨ ꯁꯥꯟꯅꯒꯤ ꯌꯥꯎꯅ ꯁꯥꯟꯅꯔꯤꯕꯅꯤ ꯈꯪꯂꯕꯣ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯃꯤꯅꯤ ꯁꯥꯃꯨꯅꯕꯨ ꯀꯔꯝꯍꯥꯏꯅ ꯃꯔꯨꯝ ꯀꯣꯛꯇꯣꯏꯅꯣꯅ ꯃꯥꯏ ꯏꯕꯦꯂꯩ ꯍꯥꯏꯗꯨꯅ ꯁꯥꯃꯨꯁꯦ ꯃꯔꯨꯝ ꯀꯣꯛꯏꯗꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯅ ꯁꯥꯟꯅꯕꯅꯦꯕ ꯉꯁꯤꯅꯦ ꯃꯤꯍꯨꯜꯁꯦ ꯀꯥꯡꯂꯛꯇꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯩꯔꯨꯅꯤꯀꯣ ꯃꯥ ꯉꯁꯤ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯑꯐꯕꯤꯗꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯐꯕꯤꯗꯨ ꯏꯕꯦꯂꯩꯅ ꯁꯥꯟꯅꯔꯛꯄꯒꯤ ꯈꯔ ꯁꯥꯎꯅꯤꯡꯂꯤꯉꯩ ꯃꯊꯛꯇꯨꯗ
ꯃꯃꯧꯅ ꯍꯧꯖꯤꯛꯇ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯧꯋꯥ, ꯉꯁꯥꯏ ꯃꯈꯩꯅ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯨꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯠꯅ ꯀꯔꯣꯡꯆꯥꯛ ꯌꯨꯡꯂꯕ ꯀꯥꯟꯁꯤꯗ ꯍꯧꯒꯠꯂꯒ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯍꯩ ꯃꯧꯋꯥ ꯄꯨꯝꯕꯤ, ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯩꯊꯦꯜ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯍꯣ ꯀꯔꯤꯒꯤꯅꯣ? ꯏꯁ, ꯂꯋꯥꯏ ꯂꯨꯇꯣꯟꯁꯤ ꯂꯥꯛꯊꯔꯛꯏ ꯀꯥꯏꯅ? ꯍꯦ, ꯅꯋꯣꯡꯗꯨꯅꯅꯦ ꯂꯥꯛꯂꯤꯕꯁꯤ ꯈꯪꯂꯕ꯭ꯔꯣ? ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯅ ꯋꯥꯏꯔꯝꯗꯣ ꯇꯥꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯍꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯍꯧꯒꯠꯂꯛꯄ ꯅꯠꯇꯤꯌꯦ ꯈꯪꯂꯕ꯭ꯔꯣ? ꯉꯁꯥꯏꯅ ꯍꯧꯒꯠꯂꯒ ꯋꯥꯏꯁꯦ ꯇꯥꯁꯤꯟꯈ꯭ꯔꯕ, ꯑꯗꯨꯒ ꯆꯥꯏꯊꯔꯒ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯕ ꯂꯣꯏꯔꯕ, ꯑꯗ ꯏꯅꯦꯝꯄꯣꯛꯅ ꯍꯜꯂꯛꯂꯒ ꯂꯨꯛ ꯍꯥꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕꯅꯤ, ꯈꯪꯗꯤ ꯈꯪꯗꯅ ꯄ꯭ꯔꯦꯞ ꯍꯜꯂꯛꯂꯒ ꯎꯔꯥꯎ ꯊꯔꯥꯎ ꯍꯦꯛꯇ ꯇꯧꯔꯛꯑꯦ ꯍꯥꯏꯕ꯫ ꯑꯐꯕꯤꯗꯨ ꯃꯃꯧꯅ ꯊꯕꯛ ꯄꯨꯂꯞ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥ ꯉꯥꯡꯐꯝꯒ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯑꯁꯨꯝꯕ ꯁꯥꯔꯛꯏ꯫ ꯑꯗꯣ ꯅꯪꯗꯤ ꯋꯥꯏꯗꯣ ꯉꯁꯥꯏꯗ ꯁꯤꯠꯄ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯁꯤꯠꯂꯤꯅꯦꯗꯅ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯏ ꯍꯥ? ꯏꯁ ꯀꯌꯥꯇꯅ ꯌꯦꯡꯉꯨꯅꯦ, ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯂꯥꯛꯊꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯕ ꯁꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯅꯪꯅꯦ ꯏꯈꯥꯒꯤ ꯑꯉꯥꯡꯒ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯌꯥꯜꯂꯒ ꯐꯧꯗꯧꯅꯤ ꯅꯪ꯫ ꯍꯩ ꯃꯧꯋꯥ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥ? ꯋꯥꯗꯣ ꯂꯥꯎꯅ ꯂꯥꯎꯅ ꯑꯗꯨꯝ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯅꯕꯨꯛ ꯐꯠꯇꯕꯤꯅꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ? ꯍꯣꯏ ꯏꯅꯦꯝꯄꯣꯛ, ꯀꯩꯊꯦꯜ ꯀꯥꯕꯗ ꯊꯦꯡꯅꯕ ꯃꯤꯒ ꯋꯥꯏꯅꯔꯨꯕꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯄꯣꯊꯥꯕꯤꯌꯨꯗꯣ, ꯅꯃꯧ ꯆꯥꯛ ꯊꯤꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯑꯐꯕꯤꯗꯨ ꯃꯃꯧꯅ ꯑꯗꯨꯝꯅ ꯅꯝꯍꯥꯏꯒ ꯇꯧꯔꯝꯂꯒ ꯆꯪꯈꯤꯕꯗꯨꯗ ꯈꯣꯏꯗꯧꯗꯨ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ, ꯑꯩꯕꯨ ꯊꯦꯡꯅꯕ ꯃꯤꯒ ꯋꯥꯏꯅꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦꯕ, ꯀꯩꯊꯦꯜꯗꯅ ꯃꯥꯏ ꯏꯕꯦ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯁꯥꯟꯅꯔꯛꯄ, ꯑꯗꯨꯒ ꯌꯨꯝꯁꯤꯗꯅ ꯏꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯉꯥꯡꯊꯠꯂꯝꯂꯒ ꯆꯪꯈꯤꯕ, ꯑꯩ ꯃꯤꯍꯨꯜꯁꯦ ꯑꯔꯣꯏꯕꯤꯗ ꯀꯥꯔꯛꯏꯀꯣ꯫ ꯑꯐꯕꯤꯗꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯪꯒꯣꯜꯗꯨꯗ ꯃꯆꯤꯟꯗꯣ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯁꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯑꯌꯦꯡꯕꯤꯅ, ꯏꯃꯥ, ꯃꯪꯒꯣꯜꯁꯤꯗꯅꯦ ꯁꯨꯝ ꯅꯆꯤꯟꯗꯣ ꯈꯣꯡꯗꯧꯅ ꯇꯨꯝꯊꯣꯛꯂꯒ ꯐꯝꯗꯧꯒꯤ ꯁꯔꯨꯛ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ, ꯅꯃꯧ ꯁꯨꯃꯥꯡꯁꯤꯗ ꯆꯥꯛꯀ ꯊꯥꯡꯗꯣꯛꯆꯔꯛꯂꯒꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯩ ꯏꯅꯦꯝ ꯁꯥꯕꯤ ꯃꯧ, ꯅꯪꯅꯦ ꯁ꯭ꯋꯥꯏꯗꯒ ꯆꯥꯕꯦꯡ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ, ꯑꯩꯅ ꯏꯆꯦꯜꯁꯦ ꯇꯨꯝꯅꯤꯡꯂꯒ ꯇꯨꯝꯅꯤ, ꯇꯨꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯈꯪꯂꯕ꯭ꯔꯣ? ꯅꯊꯧ ꯗꯨꯝ ꯇꯧꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯏꯅꯦꯝꯄꯣꯛ ꯁꯥꯗꯅ ꯑꯩ ꯄꯥꯟꯅꯔꯒ ꯃꯨꯛ ꯂꯩꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯩꯅꯦ ꯉꯁꯤꯗꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀꯗꯣ ꯑꯩ ꯑꯃꯠꯇ ꯆꯥꯔꯣꯏꯌꯦ, ꯑꯩꯅ ꯆꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯡꯅꯦ ꯑꯩ꯫ ꯐꯔꯦ ꯀꯩꯅꯣ, ꯉꯥ ꯅꯞ ꯂꯥꯎꯅ ꯊꯣꯡꯕꯗꯣ ꯏꯃꯥꯅ ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯍꯥꯎꯅ ꯆꯔꯥꯗꯨ ꯋꯥꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯦꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯧꯅ ꯉꯥ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯨꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕꯤ ꯑꯐꯕꯤꯗꯨ ꯃꯇꯤꯟꯒ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯕꯨ ꯏꯆꯦꯜꯁꯤꯡꯅꯗꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀꯗꯨ ꯆꯥꯔꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯒꯨꯝꯁꯨ ꯇꯧ, ꯑꯗꯣ ꯉꯥ ꯅꯞ ꯂꯥꯎꯅ ꯊꯣꯡꯕꯗꯣ ꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯥꯏꯁ, ꯃꯧꯗꯨꯕꯨ ꯃꯣꯏ ꯀꯥꯗꯒ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯁꯤ ꯍꯥꯏ ꯑꯐꯕꯤꯗꯨ ꯃꯥꯒꯤ ꯃꯃꯧ ꯑꯌꯦꯡꯕꯤꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠꯀ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯃꯧꯗꯤ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯅ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯤ ꯑꯐꯕꯤꯗꯨ ꯁꯠꯀ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯈꯤꯜꯂꯝꯂꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯂꯧꯊꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯏꯁ, ꯑꯁꯨꯛ ꯍꯥꯎꯕ ꯉꯥ ꯊꯣꯡꯕꯁꯦ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯥꯔꯝꯂꯣꯏꯗꯧꯕ ꯈꯤꯇ ꯋꯥꯠꯂꯤꯗ꯫ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯃꯟꯕꯁꯤꯗ ꯆꯥꯛꯁꯦ ꯄꯨꯛ ꯊꯟ ꯐꯥꯠꯇ꯭ꯔꯦ, ꯆꯐꯨꯗꯒ ꯆꯥꯛꯀ ꯂꯩꯇ꯭ꯔ ꯖꯥꯠꯂꯅꯦ, ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯑꯐꯕꯤꯗꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯐꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯦꯝꯅ ꯆꯐꯨꯒ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯁ, ꯏꯃꯥꯁꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯒ ꯆꯥꯛꯁꯦ ꯑꯣꯛꯇ꯭ꯔ ꯃꯥꯜꯂꯤꯅꯦ, ꯆꯐꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯦꯕ, ꯑꯍꯥꯎꯕ ꯆꯥꯕꯗꯤ ꯄꯥꯝꯈ꯭ꯔꯕꯁꯤꯅ ꯆꯥꯛ ꯆꯥꯅꯤꯡꯗꯕꯤ ꯀꯁꯨ ꯁꯥꯔꯗꯅ꯫ ꯏꯃꯥ, ꯆꯐꯨ ꯍꯥꯡꯂꯤꯕꯗꯨꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯗ꯭ꯔꯕ꯭ꯔꯥ? ꯃꯃꯧꯅ ꯑꯗꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯅꯦꯝ ꯑꯐꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯂꯠꯂꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯧꯋꯥ,
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯃꯈꯣꯜꯒ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯆꯥꯛꯈꯨꯝꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯤꯕꯁꯦ? ꯀꯩꯅꯣ ꯏꯃꯥ, ꯅꯃꯧꯗꯤ ꯍꯨꯔꯥꯟꯕꯤꯗꯧꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯣ? ꯏꯃꯥꯅ ꯅꯃꯧ ꯑꯩ ꯇꯥꯈꯤꯅꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯐꯨ ꯍꯥꯡꯕꯅ ꯉꯝꯂꯤꯉꯩꯗ ꯅꯃꯧ ꯆꯪꯂꯛꯄꯗꯤ ꯏꯃꯥꯅ ꯇꯥꯖꯍꯧꯗ꯭ꯔꯒ? ꯑꯗꯣ ꯆꯥꯛꯈꯨꯝꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ? ꯇꯨꯃꯤꯟꯅ ꯅꯣꯏꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯃꯧꯁꯦ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯧꯗꯣꯡꯅꯒ ꯆꯥꯛ ꯏꯟꯊꯕ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯅ ꯇꯥꯟꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯒꯗꯤ ꯍꯧꯗꯣꯡ ꯑꯆꯧꯕꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯧ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯍꯧꯗꯣꯡ ꯑꯆꯧꯕꯤ ꯍꯥꯏꯕ? ꯃꯧ, ꯅꯪꯅꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯆꯤꯟ ꯅꯔꯩꯗꯣ ꯈꯔ ꯐꯥꯖꯤꯜꯂꯒ ꯉꯥꯡꯖꯧꯀꯣ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯅꯃꯧꯅ ꯍꯥꯏꯔꯤꯁꯦ? ꯀꯔꯤꯗ ꯂꯥꯜꯂꯒꯦꯕ? ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯆꯐꯨ ꯍꯥꯡꯂꯝꯕꯒꯤ ꯃꯑꯣꯡꯗꯣ ꯍꯧꯗꯣꯡꯅ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥ ꯍꯨꯔꯥꯟꯒꯦꯅ ꯌꯦꯡꯕꯗꯣ ꯌꯥꯝ ꯃꯥꯜꯂꯤ, ꯈꯨꯃꯥꯟ ꯑꯃꯅꯤꯀꯣ꯫ ꯑꯁꯤꯒꯤ ꯃꯧꯁꯦ ꯀꯣꯛ ꯆꯪꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯇꯩ ꯃꯇꯝꯗ ꯏꯅꯦꯝ ꯁꯥꯗꯅ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯥꯛ ꯆꯥꯕꯁꯤꯗ ꯐꯥꯎ ꯉꯥꯡꯁꯤꯜꯂꯛꯑꯦ ꯍꯥꯏꯕ, ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯨ? ꯑꯗꯣ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯃꯧ ꯑꯣꯏꯅ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯕꯗ ꯆꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯆꯥꯔꯝꯂꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯏ ꯏꯅꯦꯝꯕꯣꯛ ꯁꯥꯕꯤ, ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯛꯇꯅ ꯆꯥꯔꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯒꯤ ꯏꯌꯨꯝꯅꯦ, ꯑꯩꯒꯤ ꯀꯨꯁꯤ, ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯥ, ꯉꯥ ꯊꯣꯡꯕꯗꯣ ꯐꯖꯅ ꯆꯥꯎꯀꯣ, ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯅꯤ, ꯑꯃꯨꯛ ꯉꯥ ꯃꯔꯨꯅ ꯄꯟꯖꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅꯗꯤ ꯏꯃꯧꯁꯦ ꯈꯪꯍꯟꯗꯕꯤ ꯆꯥꯛꯁꯦ ꯁꯠ ꯆꯥꯍꯧꯒꯦ ꯇꯧꯕꯅꯦꯕ, ꯑꯗꯨꯒꯗꯤ ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯏꯅꯣ ꯈꯪꯍꯧꯗꯦ, ꯁꯠ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯐꯕꯤ ꯑꯃꯨꯛ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯑꯩꯗꯤ ꯏꯁꯧ ꯑꯣꯏꯅ ꯂꯥꯡꯁꯤꯟꯅꯈ꯭ꯔꯦꯗꯅ꯫ ꯑꯐꯕꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯐꯕꯤꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯄꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ꯫ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯕ, ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯐꯕꯤꯗꯨ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯏꯁꯧ ꯀꯥꯞꯊꯗꯨꯅ ꯃꯪꯒꯣꯜꯗ ꯂꯩꯔꯝꯕꯗꯨꯗ ꯑꯐꯕꯤ ꯃꯥꯒꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞꯀ ꯂꯦꯞꯄꯤ꯫ ꯏꯁ, ꯃꯧꯁꯤ ꯑꯃꯨꯛ ꯏꯁꯧ ꯀꯥꯞꯊꯗꯅ ꯂꯩꯔꯝꯃꯦꯅꯦ꯫ ꯑꯩꯅ ꯆꯥꯛ ꯂꯥꯝꯅ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯃꯀꯣꯛ ꯃꯔꯨꯒ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯃꯨꯛ ꯈꯨ ꯈꯨ ꯀꯥꯝꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ? ꯏꯅꯦꯝꯕꯣꯛ ꯈꯇꯟ ꯆꯨꯕꯤꯁꯦ, ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯍꯜꯂꯛꯂꯤꯕꯁꯦ, ꯑꯁꯤꯅ ꯑꯃꯨꯛ ꯃꯧ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯅꯤꯅ ꯇꯧꯔꯛꯇꯣꯏꯅꯦꯕ꯫ ꯏꯅꯦꯝꯕꯣꯛꯅꯦ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕꯅ ꯍꯨ 8 ꯈꯥꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯅꯦꯝ ꯑꯐꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯍꯥꯏ ꯃꯧ, ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ? ꯈꯔꯅꯒ ꯁꯥꯎꯔꯤꯉꯩ ꯃꯊꯛꯇꯨꯗ ꯃꯅꯦꯝꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯀꯥꯏꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯣ, ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯁꯦꯅ ꯎꯇꯨꯞ ꯑꯃ ꯐꯨꯠꯂꯦ, ꯎꯇꯨꯞ ꯑꯃ ꯉꯧꯔꯦ, ꯍꯥꯎꯔꯅꯤ, ꯏꯃꯨꯡ ꯆꯪꯂꯒ ꯆꯥꯕꯤꯔꯨ꯫ ꯑꯩꯒꯤ ꯃꯧꯁꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ, ꯑꯍꯥꯎꯕ ꯊꯣꯡꯉꯤ ꯍꯥꯏꯔꯒ ꯎꯇꯨꯞ ꯑꯃ ꯐꯨꯠꯂꯦ, ꯎꯇꯨꯞ ꯑꯃ ꯉꯧꯔꯦ ꯀꯥꯏꯅ ꯀꯌꯥꯗ ꯃꯁꯣꯡ ꯄꯥꯠ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ꯫ ꯍꯣ, ꯅꯃꯧꯅ ꯇꯧꯔꯤꯁꯦ ꯏꯃꯥꯒꯤ ꯀꯩꯗꯥꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯃꯤꯅ ꯋꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩꯁꯤꯗ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯍꯥꯏꯅ ꯍꯪꯗ꯭ꯔꯕꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯒ ꯑꯗꯨꯝ ꯌꯦꯡꯂꯨꯕ ꯌꯥꯗ꯭ꯔꯣ? ꯏꯃꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯃꯪꯒꯣꯜꯁꯤꯗꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯍꯥꯟꯅ ꯍꯪꯖꯤꯜꯂꯛꯂꯕꯗꯤ ꯎꯇꯨꯞ ꯐꯨꯠꯂꯤ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ? ꯏꯃꯥꯏ ꯄꯦꯝꯃ, ꯏꯃꯥꯏ ꯄꯦꯝꯃ, ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯕꯨ ꯏꯃꯧꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅ ꯃꯧ ꯑꯣꯏꯔꯤꯀꯥꯟꯗ ꯅꯪꯗꯧꯅ ꯅꯝꯍꯥꯏꯒ ꯇꯧꯗꯅ ꯏꯅꯦꯝꯄꯣꯛꯇꯒ ꯍꯪꯒꯠꯇꯅ ꯉꯥꯡꯖꯔꯛꯇꯦꯅꯦ꯫ ꯍꯥꯏ ꯃꯧ ꯏꯁꯧ ꯀꯟꯕꯤ! ꯌꯥꯝ ꯇꯧꯔꯝꯃꯣꯏꯗꯧꯔꯤ, ꯌꯥꯝ ꯇꯧꯔꯝꯃꯔꯣꯏꯕ꯫ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯁꯨꯅꯦ ꯅꯥꯊꯤ ꯐꯥꯎ ꯈꯪꯗꯅ ꯂꯣꯏꯔꯕꯅꯤ, ꯇꯟꯕꯗ ꯃꯄꯪ ꯐꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯐꯕꯤ, ꯃꯅꯦꯝ ꯅꯤꯡꯕꯤ ꯑꯃꯨꯛ ꯁꯥꯗꯅ ꯏꯃꯥꯒꯤ ꯋꯥꯗꯨꯗꯤꯅꯦ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩ꯫ ꯏꯁ, ꯑꯩꯅ ꯃꯧ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯕꯗꯣ ꯅꯪꯅ ꯂꯣꯏꯅ ꯈꯪꯈꯤ ꯎꯈꯤꯕꯁꯤ ꯃꯉꯥꯏꯔꯦꯕ, ꯅꯪꯅ ꯉꯥꯡ ꯁꯛꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯍꯩ ꯃꯧ ꯅꯝꯊꯤꯕꯤ, ꯏꯁꯧ ꯀꯟꯕꯤ, ꯃꯤ ꯑꯇꯩꯒꯤ ꯃꯧꯗꯧꯅ ꯈꯔ ꯀꯦꯗꯅ ꯅꯁꯥꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯆꯃꯣꯠ ꯈꯣꯏꯃꯣꯠꯅꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯑꯩꯒꯤ ꯏꯃꯧꯅꯤ ꯀ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯗꯤꯌꯦ, ꯃꯧꯅꯤ ꯀꯥꯏꯅ ꯃꯣꯠꯁꯨ ꯃꯣꯠꯈ꯭ꯔꯦꯕ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯃꯃꯧꯗꯧꯅ ꯃꯁꯨꯝ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯀꯦꯊꯔꯒ ꯂꯩꯕꯗꯣ ꯍꯩꯌꯦ꯫ ꯑꯗ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯏꯊꯟꯇꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯦꯕꯒꯗꯣ ꯑꯃꯠꯇ ꯁꯪꯖꯗ꯭ꯔꯕꯗꯣ꯫ ꯏꯅꯦꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯑꯩꯒꯤ ꯇꯦꯡ ꯃꯅꯥꯛꯇꯁꯨ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯒ ꯀꯦꯗꯦ ꯆꯃꯣꯠꯅꯩ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ꯫
ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯐꯅꯕꯨ ꯐꯖꯃꯟꯈ꯭ꯔꯕꯅꯤ ꯐꯖꯃꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁ ꯃꯥꯅ ꯉꯥꯡꯂꯤꯁꯦ ꯑꯆꯨꯝꯕꯃꯛꯇꯅꯦꯕ ꯈꯪꯅꯤꯡꯉꯥꯏ ꯋꯥꯒ ꯑꯝꯇ ꯌꯥꯎꯗꯦꯕ ꯁꯨꯃꯥꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯩ ꯋꯥꯒ ꯈꯨꯝꯐꯝꯒ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯕ ꯁꯤꯗꯤ ꯑꯩ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯨꯗꯅ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯅꯗꯤ ꯑꯩꯅꯦ ꯆꯥꯛꯇꯨ ꯁꯠ ꯆꯥꯊꯣꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯂꯧꯔꯒꯦ ꯃꯁꯤꯒꯤ ꯃꯧꯁꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯌꯥꯝ ꯇꯜꯂꯦꯕ ꯃꯥꯒꯤ ꯏꯁꯧꯁꯦ ꯄꯦꯟꯅꯕ ꯂꯥꯡꯖꯍꯧꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯐꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯨꯠ ꯍꯥꯝꯕꯒꯤ ꯆꯣꯠꯂꯤꯕꯗꯨ ꯐꯥꯎꯕ ꯀꯪꯕꯣꯏ ꯀꯪꯗꯕꯣꯏ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯥꯂꯪꯕꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯇꯞꯄꯤꯡ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯞꯄꯤꯡꯅꯒ ꯂꯥꯛꯄꯗꯨꯗ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯤ ꯅꯨꯄꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯐꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯨꯕꯣ ꯅꯨꯄꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯇꯝ ꯈꯔ ꯂꯦꯡꯗꯕꯤ ꯂꯩꯕ ꯇꯥꯔꯦ ꯊꯕꯛ ꯃꯐꯝꯅꯒ ꯈꯔ ꯂꯥꯞꯄꯁꯤꯗ ꯄꯥꯎꯁꯦ ꯍꯥꯟꯅ ꯄꯤꯔꯝꯒꯦꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯒꯦꯅ ꯇꯧꯕ ꯑꯗ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯥꯛꯄꯒꯤ ꯁꯣꯔ ꯃꯄꯤꯒꯤ ꯑꯣꯏꯕꯁꯤꯗ ꯐꯤꯡꯅ ꯂꯥꯛꯄ ꯃꯥꯟꯕ ꯑꯣꯏꯔꯤꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯐꯤꯡꯅ ꯍꯥꯊꯨꯒ ꯂꯥꯛꯄꯗꯨꯗ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯑꯗꯣ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯊꯕꯛ ꯃꯐꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯅꯤꯅ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯒꯦ ꯂꯩꯇꯦ ꯑꯌꯨꯛꯀꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯛꯇꯤ ꯍꯜꯂꯛꯑꯝꯕꯅꯤ ꯑꯗ ꯑꯩꯒ ꯑꯃꯨꯛ ꯇꯥꯈꯩ ꯂꯥꯎꯊꯠꯅꯔꯒ ꯆꯥꯛ ꯆꯥꯔꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯗꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯧꯁꯦ ꯌꯨꯝꯒꯤ ꯃꯈꯥꯁꯤꯗ ꯉꯥꯛꯇ ꯂꯩꯇꯕꯅꯦ ꯅꯨꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯁꯦ ꯀꯔꯥ ꯑꯃꯗꯤ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯑꯩꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝꯅ ꯍꯩꯅꯔꯛꯏꯗꯧꯔꯤ ꯑꯌꯨꯛꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯇꯥꯈꯩ ꯈꯠꯅꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯨꯝ ꯈꯠꯅꯈꯤꯅꯤ ꯈꯪꯉꯤ ꯅꯨꯄꯤ ꯏꯃꯥꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕꯗꯣ ꯇꯜꯂꯦꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯔꯒꯅꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ ꯏꯃꯥꯒ ꯃꯥꯟꯅꯗꯅ ꯈꯠꯅꯒꯅꯨ ꯅꯨꯄꯥ ꯑꯌꯨꯛꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯪꯒꯣꯜꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯃꯥꯏ ꯆꯥꯛꯇꯣ ꯆꯥꯔꯗꯤ ꯑꯩꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏꯗꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯔꯤꯉꯩꯗꯨꯗ ꯃꯤꯠꯃꯥꯡꯁꯤꯗ ꯆꯣꯡꯁꯤꯟꯗꯅꯅꯦ ꯍꯧꯔꯤꯕ ꯑꯗꯕꯨ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯀꯅꯥꯏ ꯊꯃꯣꯏꯅ ꯄꯦꯟꯗꯣꯏꯅꯣꯕ ꯏꯃꯥꯒꯤ ꯀꯩꯗꯥꯗꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯈꯠꯅꯒꯦ ꯌꯥꯎꯅ ꯈꯠꯅꯔꯤꯕꯅꯤ ꯍꯣꯏꯁꯦ ꯅꯪꯁꯨ ꯏꯁꯧ ꯂꯥꯡꯂꯛ ꯏꯃꯥꯗꯣ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯛꯀꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯗꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯨꯁꯨ ꯑꯩ ꯃꯇꯝ ꯈꯔ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯅꯤꯅ ꯅꯪꯅꯈꯔ ꯇꯝ ꯍꯣꯏ ꯇꯝꯒꯦ ꯑꯗꯣ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯊꯕꯛ ꯃꯐꯝ ꯌꯧꯕꯗ ꯑꯃꯨꯛ ꯃꯝꯕꯅ ꯍꯥꯟꯈꯤꯅꯤ ꯃꯥꯂꯪꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯕꯤꯗꯥꯏ ꯇꯧꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯃꯧ ꯑꯌꯤꯡꯕꯤꯒꯤ ꯏꯁꯧ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯑꯐꯕꯤꯗꯨ ꯃꯥꯒ ꯋꯥꯈꯜ ꯆꯥꯟꯅꯖꯕꯤ ꯄꯨꯟꯅꯁꯨ ꯃꯤꯋꯥ ꯉꯥꯡꯃꯤꯟꯅꯕꯤ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯐꯕꯤꯌꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯆꯠꯈꯤꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯤ ꯑꯃꯨꯛ ꯁꯠ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤꯌꯥ ꯑꯩꯅ ꯅꯪꯒꯤ ꯁꯤꯗꯒꯤ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦꯗꯅ ꯍꯟꯈꯤꯕꯗꯣ ꯑꯗ ꯏꯃꯧ ꯅꯨꯄꯤ ꯏꯁꯧꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯁꯤꯅ ꯑꯔꯣꯏꯕꯤꯗ ꯀꯥꯞꯊꯔꯒ ꯂꯩꯔꯝꯃꯤ ꯏꯁꯧꯁꯤ ꯑꯗ ꯇꯥꯅꯤꯡꯃꯟꯈꯤꯗ꯭ꯔꯗꯨꯅꯅꯦ ꯁꯤꯗ ꯑꯃꯨꯛ ꯐꯠ ꯂꯥꯛꯂꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯏꯁꯧ ꯐꯅ ꯂꯥꯡꯂꯕꯁꯨ ꯆꯥꯛꯀꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯒꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯣ ꯆꯥꯛ ꯐꯥꯎꯗꯤ ꯆꯥꯔꯛꯂꯤꯕ ꯑꯣꯏꯔꯦꯀꯣ ꯌꯥꯔꯦ ꯆꯥꯛꯄꯨ ꯆꯥꯔꯛꯂꯗꯤ ꯑꯗꯣ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯏꯁꯧꯇ ꯂꯥꯡꯂꯒ ꯁꯧꯁꯧꯇ ꯂꯥꯎꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯏꯁꯧꯁꯤ ꯄꯪꯂꯥꯡꯇ ꯂꯥꯡꯉꯤ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯕꯗ ꯃꯁꯥꯗꯣ ꯑꯗꯨꯝ ꯍꯩꯅꯔꯄꯣꯠꯅꯤꯗ ꯂꯥꯡꯗꯅ ꯂꯩꯕ ꯍꯩꯅꯔꯝꯃꯔꯣꯏꯕ ꯑꯗꯣ ꯇꯣꯝꯕꯤꯌꯥ ꯏꯆꯥ ꯏꯃꯧ ꯐꯠꯇꯕ ꯀꯥꯏꯁꯤ ꯌꯥꯝ ꯋꯥꯏꯀꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯔꯤꯕꯁꯤ ꯋꯥꯏ ꯋꯥꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯣꯏꯇ ꯉꯥꯡꯅꯕꯗ ꯏꯁꯥꯁꯦ ꯗꯝ ꯍꯦꯛꯇ ꯂꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯥꯄꯨ ꯑꯅꯥꯏ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯏꯁꯥꯁꯦ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯏꯃꯧ ꯅꯨꯄꯤꯅ ꯏꯆꯨ ꯇꯥꯗꯕ ꯀꯥꯏꯁꯦ ꯌꯥꯝ ꯍꯩꯅꯗꯕꯅꯤ ꯑꯩꯒꯤ ꯏꯃꯧꯁꯤꯁꯨ ꯍꯥꯟꯅ ꯏꯆꯨ ꯇꯥꯔꯝꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯍꯦꯟꯃꯟꯕꯗꯒꯤ ꯍꯧꯖꯤꯛ ꯏꯆꯨꯈꯔ ꯇꯥꯔꯛꯂꯤꯕꯁꯤꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯌꯨ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯏꯁꯧꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯔꯛꯄꯗꯨ ꯃꯉꯥꯏ ꯏꯃꯨꯡꯗꯨꯗ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯀꯥꯞꯊꯔꯛꯂꯤꯕ ꯏꯁꯧꯁꯦ ꯑꯩꯅꯦ ꯏꯃꯧꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗꯒ ꯍꯟꯖꯤꯟꯗꯧꯕ ꯇꯜꯂ ꯄꯣꯠꯅꯤꯗ
ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯀꯩꯅꯣꯗꯨꯗꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯃꯧꯕꯨ ꯐꯖꯍꯟꯅꯤꯡꯗꯅ ꯃꯁꯥ ꯃꯎ ꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯍꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯏꯃꯧ ꯀꯧꯕꯅꯤꯅ ꯅꯥꯟꯅꯒ ꯂꯩꯍꯟꯅꯤꯡꯗꯅ ꯏꯆꯝ ꯆꯝꯅ ꯍꯦꯛ ꯍꯥꯏꯔꯨꯔꯤ ꯑꯗꯩꯗꯤ ꯏꯁꯧꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯛ ꯁꯧ ꯁꯧ ꯂꯥꯎꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯗꯅ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯐꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯑꯅꯤꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯆꯥ ꯃꯃꯧꯕꯨ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯖꯕꯤ ꯃꯅꯦꯝꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ ꯃꯌꯨꯝꯗ ꯃꯃꯧꯗꯨꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯃꯧꯅꯤ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣꯅ ꯏꯟꯊꯣꯛꯇꯨꯅ ꯇꯧꯍꯜꯂꯤ ꯃꯃꯧ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯤꯕꯒ ꯆꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯃꯣꯏꯅ ꯀꯩꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯏꯃꯧꯗꯨ ꯃꯁꯥ ꯅꯥꯜꯂꯤ ꯅꯥꯟꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯇꯣꯝꯕꯤ ꯑꯩꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤꯁꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯀꯟꯕꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯄꯥꯝꯗ ꯍꯜꯍꯟꯈꯤꯕꯅ ꯐꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯋꯥꯏ ꯁꯪꯂꯅꯤ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯑꯃ ꯑꯃꯨꯛ ꯊꯤꯍꯧꯕ ꯌꯥꯔꯦꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯗꯨꯃꯥꯏꯅꯒ ꯏꯃꯧꯗꯣ ꯇꯥꯟꯊꯣꯛꯂꯨꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯁꯨ ꯇꯥꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯅꯨ ꯊꯪꯁꯤꯗ ꯑꯩꯅꯦ ꯏꯄꯥꯝ ꯊꯟꯕꯒ ꯉꯝꯖꯔꯣꯏ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩ ꯃꯧꯋꯥ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯅꯃꯧ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯂꯨꯒꯦ ꯀꯨꯏꯔꯛꯑꯣꯏꯌꯦ ꯁꯠ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯧ ꯑꯔꯨꯕꯤꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯅꯦꯝ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯐꯕꯤ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯑꯔꯨꯕꯤꯗꯨ ꯑꯌꯤꯡꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝ ꯇꯣꯝꯕꯤꯗ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯅꯦꯝ ꯑꯐꯕꯤꯅ ꯑꯌꯤꯡꯕꯤ ꯃꯥꯕు ꯍꯨꯟꯗꯅ ꯉꯥꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯝꯃꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯀꯦꯌꯨ ꯃꯁꯥ ꯅꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯕꯨ ꯌꯣꯟꯕꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯆꯦꯒꯤ ꯅꯦꯝꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗ ꯉꯁꯤꯒꯤ ꯁꯨꯝꯅ ꯇꯧꯗꯅꯕ ꯏꯆꯦꯅ ꯈꯔ ꯂꯥꯛꯄꯤꯌꯨ ꯑꯔꯨꯕꯤ ꯅꯪꯅ ꯂꯥꯛꯂꯒ ꯄꯥꯎꯁꯦ ꯏꯆꯦꯗ ꯇꯝꯕꯁꯦ ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯃꯧꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯖꯕꯤ ꯏꯅꯦꯝꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗ ꯇꯧꯗꯅꯕ ꯏꯅꯦꯝꯗꯣ ꯏꯆꯦ ꯊꯕꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔ ꯃꯇꯨꯡ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯑꯔꯨꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯌꯤꯡꯕꯤꯗꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯃꯤꯃꯥꯡꯗꯨꯗ ꯌꯣꯜꯂꯝꯕꯗꯨꯗ ꯁꯥꯎꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯐꯩꯌꯦꯕ ꯉꯁꯤꯗꯤ ꯏꯅꯦꯝꯕꯣꯛꯇꯣ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯇꯝ ꯈꯔ ꯍꯜꯂꯛꯂꯔꯣꯏꯗꯕꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯊꯝꯒꯦ ꯈꯪꯅꯤꯕ ꯏꯅꯦꯝꯕꯣꯛꯅꯤꯅ ꯇꯥꯞꯊꯒꯩ ꯀꯦꯁꯤꯜꯂꯒ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯂꯒ ꯂꯩꯔꯦ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯅ ꯃꯧꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯗꯅ ꯇꯧꯍꯟꯕ ꯑꯗꯨꯒ ꯀꯦꯗꯦ ꯏꯁꯥ ꯅꯥꯟꯗꯦ ꯀꯥꯏꯅꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯃꯧ ꯑꯩꯁꯦ ꯌꯣꯟꯕ ꯃꯥꯅ ꯇꯧꯕꯗꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯃꯣꯏꯕ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯦꯝ ꯑꯐꯕꯤꯗꯨ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯃꯣꯟꯗꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯟꯖꯥ ꯃꯥꯟꯖꯥ ꯍꯣꯏꯒꯤ ꯃꯥꯟꯖꯥ ꯃꯣꯏ ꯃꯄꯥꯕꯨꯡꯗꯨꯗꯒ ꯂꯩꯔꯝꯂꯗꯤ ꯑꯩꯅ ꯃꯥꯟꯖꯥ ꯃꯥꯟꯖꯥ ꯀꯥꯏꯅ ꯏꯁꯩꯒ ꯁꯛꯄꯁꯤꯗ ꯉꯁꯥꯏꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯎ ꯀꯥꯏꯅ ꯈꯨꯝꯂꯛꯂꯝꯒꯅꯤꯀꯣ ꯃꯅꯦꯝꯅ ꯗꯨꯝꯅ ꯏꯁꯩꯒ ꯉꯪꯂꯒ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯣ ꯑꯌꯤꯡꯕꯤꯅꯁꯨ ꯎꯔꯝꯃꯤ ꯃꯥꯟꯖꯥ ꯀꯥꯏꯅꯒ ꯏꯁꯩꯒ ꯉꯪꯂꯗꯅ ꯂꯥꯛꯄ ꯁꯥꯔꯤꯌꯦ ꯃꯥꯡꯒꯣꯜꯁꯤ ꯌꯧꯔꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯏꯅꯦꯝꯕꯣꯛꯁꯤ ꯉꯁꯤꯗꯤ ꯏꯁꯩ ꯐꯖꯅ ꯄꯦꯟꯅ ꯁꯛꯍꯟꯒꯦ ꯈꯪꯅꯤꯕ ꯍꯩꯁ ꯑꯩꯅ ꯁꯣꯝꯗ ꯃꯣꯟꯗꯥꯒꯁꯦ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯤꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯁꯪꯕ ꯉꯝꯗꯕꯗꯧꯅ ꯁꯪꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯐꯕꯤ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯆꯪꯁꯤꯜꯂꯛꯏ ꯍꯩ ꯃꯧꯋꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯑꯗꯨꯛ ꯃꯨꯟꯅ ꯍꯧꯗꯣꯡꯅ ꯉꯥꯔꯧꯗ ꯃꯨꯟꯅ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯤꯕꯗꯣ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯕꯔꯣ ꯅꯈꯣꯡꯗꯣ ꯍꯥꯝꯅꯤꯡꯂꯕꯗꯤ ꯃꯅꯨꯡ ꯑꯆꯧꯕꯗ ꯀꯣꯛ ꯆꯪꯂꯨꯕ ꯌꯥꯗ꯭ꯔꯣ ꯃꯪꯒꯣꯜꯁꯤꯗ ꯃꯨꯛꯇꯅ ꯑꯃꯨꯛ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯃꯧꯒꯤꯁꯦ ꯏꯃꯥꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯕꯒ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯃꯃꯧꯕꯨ ꯍꯨꯟꯗꯅ ꯉꯥꯡꯕꯤ ꯃꯃꯧꯕꯨ ꯂꯩꯀꯥꯏꯗ ꯌꯣꯟꯕꯤ ꯏꯅꯦꯝꯕꯣꯛꯁꯦ ꯅꯩꯈꯥꯏꯒꯦ ꯍꯥꯏꯗꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯗꯨꯅꯦꯕ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯉꯁꯥꯏ ꯑꯩꯅ ꯇꯣꯝꯕꯤꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯈꯤꯕꯗꯨ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯇꯥꯍꯧꯔꯒ ꯃꯥꯅ ꯊꯕꯛ ꯆꯠꯈꯤꯕꯗꯨꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯂꯣꯏꯅ ꯇꯝꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯐꯕꯤꯗꯨ ꯈꯣꯟꯖꯦꯜꯒꯗꯨ ꯈꯔ ꯇꯞꯊꯔꯗꯨꯅ
ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯃꯅꯦꯝꯅ ꯃꯃꯧ ꯌꯣꯟꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯅꯥꯒꯤ ꯃꯃꯧ ꯌꯣꯜꯂꯒꯦꯅꯦ? ꯈꯪꯅ ꯈꯪꯗꯕ ꯑꯃꯨꯛ ꯁꯥꯕꯤꯔꯛꯂꯅꯨꯗ꯫ ꯏꯃꯥꯅ ꯅꯃꯧ ꯑꯩꯁꯦ ꯏꯅꯦ ꯇꯣꯝꯕꯤꯗ ꯌꯣꯜꯂꯨꯕꯗꯣ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯂꯥꯛꯂꯒ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯇꯣ ꯑꯩꯅ ꯑꯣꯏꯔꯝꯅꯤ ꯈꯟꯕꯗꯨꯅꯤꯅꯦ ꯃꯥꯏ ꯑꯔꯨꯕꯤꯗꯨꯅ ꯁꯣꯏꯗꯅ ꯇꯝꯁꯤꯜꯂꯝꯃꯤꯕ ꯍꯥꯏꯗꯨꯅꯦꯕ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣ ꯏꯃꯥꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯃꯧ ꯑꯩꯁꯤꯕꯨ ꯌꯣꯜꯂꯤꯕꯗꯨꯕꯣ ꯏꯅꯦ ꯇꯣꯝꯕꯤꯅ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯧꯔꯤꯒꯦ ꯍꯥꯏꯕ? ꯀꯩꯅꯣ ꯃꯧ ꯑꯩꯗꯤ ꯅꯪꯅ ꯀꯤꯌꯨ ꯌꯥꯗꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯩ ꯑꯗꯨ ꯑꯗꯥ ꯈꯛꯇ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯌꯣꯟꯕ ꯀꯧꯕ꯭ꯔꯣ? ꯍꯣꯏ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯔꯨꯕꯤꯅ ꯇꯝꯂꯝꯗꯅ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯑꯃꯨꯛ ꯇꯧꯔꯛꯂꯅꯨ ꯏꯅꯦꯝꯕꯣꯛ ꯅꯪꯒꯤ ꯅꯇꯥꯠꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯅꯇꯥꯠꯀꯗꯣ ꯇꯧꯔꯛꯂꯅꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ꯫ ꯀꯩꯅꯣ ꯃꯧ ꯃꯥꯏ ꯑꯔꯨꯕꯤꯗꯨꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯄꯥꯎꯗꯨ ꯍꯦꯟꯖꯤꯟꯗꯅ ꯇꯝꯁꯤꯜꯂꯝꯂꯒ ꯅꯪꯅ ꯍꯦꯛꯇ ꯅꯅꯦꯝ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯅꯦꯝꯕꯣꯛꯅꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯃꯆꯥ ꯃꯃꯧꯕ ꯌꯣꯟꯕ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ ꯉꯁꯤꯗꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏꯌꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯈꯪꯅꯤꯕ꯫ ꯀꯥ ꯃꯅꯨꯡꯗꯨꯗ ꯅꯊꯟꯇ ꯃꯤꯋꯥꯗꯣ ꯄꯦꯟꯅ ꯉꯥꯡꯉꯣꯕ꯫ ꯏꯁ ꯅꯪꯅ ꯑꯩꯁꯦ ꯀꯥ ꯃꯅꯨꯡꯗ ꯊꯝꯗꯧꯔꯤꯕꯅꯦꯕ ꯑꯩꯁꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯣꯏꯗꯧꯔꯤꯕꯅꯦꯕ꯫ ꯊꯝꯗꯧꯔꯤꯅꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯉꯝꯂꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯊꯝꯃꯨꯅꯦ ꯊꯝꯃꯨ ꯂꯥꯛꯑꯣ꯫ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯙꯞ ꯍꯦꯛ ꯇꯧꯕ ꯁꯥꯔꯗꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯍꯧꯖꯤꯛꯃꯛ ꯀꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯅꯝꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯁꯥꯒꯟꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯆꯤꯡꯕꯗꯧꯅ ꯏꯃꯨꯡꯗ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯩ ꯍꯤꯡꯆꯥꯕꯤ ꯅꯥꯏꯅꯦ ꯆꯤꯡꯒꯅꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯤꯡꯉꯦꯕ꯫ ꯑꯌꯤꯡꯕꯤꯅ ꯅꯝꯗꯅ ꯃꯅꯦꯝ ꯑꯐꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯟꯈꯤ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯧ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯇꯅ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯪꯁꯤꯟꯕꯅꯦꯕ ꯐꯩꯌꯦꯕ ꯅꯪꯁꯨ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯜꯂꯛꯈꯤꯁꯅꯨꯗꯅ ꯅꯪꯅꯦ ꯊꯤꯛ ꯇꯧꯍꯟꯒꯦ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯍꯣ ꯅꯆꯥ ꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯍꯜꯂꯛꯂꯔꯣꯏꯗꯅ ꯉꯁꯥꯏꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯂꯕꯅꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯅ ꯅꯆꯥ ꯅꯨꯄꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ ꯆꯠꯂꯅꯤ꯫ ꯆꯨꯝꯂꯝꯂꯕꯗꯤ ꯑꯩꯗꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ꯫ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯐꯕꯤ ꯃꯥꯁꯨ ꯀꯥꯒꯤ ꯊꯣꯡꯗ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗꯤ ꯌꯥꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ꯫ ꯍꯩ ꯍꯤꯡꯆꯥꯕꯤ ꯑꯩꯅꯦ ꯅꯪꯒꯤ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗꯤꯌꯦ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯄꯔꯕꯛ ꯊꯨꯅ ꯍꯥꯡꯗꯣꯔꯛꯎ꯫ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯆꯥꯛꯁꯦ ꯆꯥꯅꯤꯡꯂꯒ ꯆꯥꯔꯣ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯉꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯨꯅꯕ ꯆꯪꯈ꯭ꯔꯦ꯫ ꯃꯅꯦꯝ ꯑꯐꯕꯤꯗꯤ ꯃꯈꯣꯏꯗꯧꯗꯨ ꯕꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯩ ꯃꯧ ꯊꯣꯡꯁꯤ ꯍꯥꯡꯗꯨ ꯂꯥꯛꯑꯣ ꯆꯪꯈꯤꯅꯨ ꯉꯥꯏꯈꯨꯋꯣ꯫ ꯍꯣ ꯃꯧ ꯏꯁ ꯀꯔꯤꯝꯇꯒꯤ ꯈꯨꯝꯂꯛꯇꯦ ꯍꯥꯏꯋꯥꯅꯤ ꯑꯩꯕꯨ ꯊꯣꯛ ꯋꯥꯅ ꯂꯩꯗꯧꯔꯤꯒ ꯇꯧꯔꯤꯁꯦ꯫ ꯑꯐꯕꯤ ꯑꯍꯤꯡꯗꯨꯕꯨ ꯆꯥꯛꯁꯨ ꯆꯥꯗ ꯆꯔꯥꯝ ꯆꯗꯠꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯗꯧ ꯃꯊꯧ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯀꯥꯗꯨꯗꯤ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯇꯁꯦꯡꯅ ꯍꯥꯡꯂꯔꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯅꯦ꯫ ꯉꯔꯥꯡꯗꯩꯅꯦꯕ ꯃꯥꯅ ꯑꯩꯕꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯁꯤ ꯑꯩꯕꯨ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯐꯝꯁꯨ ꯈꯪꯗ ꯑꯁ ꯊꯣꯛ ꯋꯥꯅ ꯂꯦꯜꯂꯤꯗꯀꯣ ꯇꯧꯔꯤꯁꯦ ꯃꯁꯤꯕꯨ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯖꯥꯠꯅꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯐꯕꯤꯅ ꯃꯃꯧꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯃꯧ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯅꯦꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯦ ꯃꯅꯥꯁꯤ ꯇꯥꯗ꯭ꯔꯥ ꯈꯪꯗꯦꯕ ꯑꯃꯨꯛꯇ ꯐꯥꯎ ꯈꯨꯝꯂꯛꯇꯕꯅꯦꯕ ꯀꯌꯥꯗ ꯊꯃꯣꯏ ꯀꯥꯜꯂꯤꯕ ꯃꯧꯅꯣꯕ꯫ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯝꯂꯣ ꯌꯥꯎꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯧꯅꯤꯡꯉꯤꯈꯩ ꯀꯧꯖꯧ ꯑꯩꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯃꯣꯏꯕ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥ ꯃꯃꯧꯕꯨ ꯃꯤꯃꯥꯡꯗ ꯍꯦꯛꯇ ꯌꯣꯟꯕ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕꯗꯨꯒꯤ ꯃꯍꯩ ꯉꯁꯤ ꯅꯪꯅ ꯀꯥ ꯃꯅꯨꯡꯗꯨꯗ ꯋꯥꯅ ꯈꯥꯡꯂꯤꯕꯗꯣ꯫ ꯍꯩꯁꯦ ꯃꯁꯤꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯅ ꯁꯔꯪꯗ ꯕꯨꯟꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯧꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯩꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯥꯛꯅꯔꯕꯅꯦꯕ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯅꯣꯡꯃꯒꯤ ꯐꯠꯇꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣꯕ? ꯀꯩꯅꯣ ꯇꯟꯖꯥꯁꯤꯗ ꯄꯨꯛꯁꯤꯁꯨ ꯀꯟꯅ ꯍꯦꯛꯇ ꯌꯦꯛꯈꯠꯂꯛꯏꯁꯤꯅ ꯃꯗꯨꯒꯤ ꯃꯧ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯀꯩꯗꯧꯔꯤꯕ ꯖꯥꯠꯅꯣ ꯀꯧꯕꯁꯨ ꯈꯨꯝꯗꯦꯕ꯫ ꯑꯐꯕꯤ ꯃꯕꯨꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯃꯃꯧꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ
ꯃꯧ ꯅꯪꯕꯨ ꯏꯅꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯉꯨꯅꯤ ꯅꯪꯕꯨ ꯏꯃꯥꯁꯦ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦꯅꯦ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤꯕꯗꯨꯕꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯧ ꯏꯃꯥꯁꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯂꯦꯅꯦ ꯄꯨꯛꯁꯦ ꯈꯪꯅꯧ ꯂꯨꯝꯊꯔꯛꯑꯦ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯃꯥꯅꯦ ꯃꯅꯨꯡ ꯑꯆꯧꯕ ꯑꯃꯨꯛꯇ ꯆꯪꯒꯦ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯕꯩ ꯑꯣꯏꯔꯦꯀꯣ ꯏꯃꯥꯅ ꯈꯣꯟꯖꯥꯎ ꯊꯥꯗꯅ ꯀꯧꯔꯛꯂꯤꯕꯁꯦ ꯑꯧ ꯃꯥꯅꯦ ꯏꯃꯥꯁꯤ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯃꯟꯗꯅ ꯀꯟꯅ ꯀꯧꯔꯤꯕꯅꯤ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯅꯤꯡꯕꯩꯕꯨ ꯅꯃꯧꯕꯨ ꯑꯃꯨꯛ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯃꯧ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯧꯁꯤꯟꯕ ꯍꯥꯏꯕ ꯀꯌꯥꯗ ꯃꯆꯣꯡ ꯐꯥꯠ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ ꯍꯥꯏ ꯃꯧ ꯅꯥꯞ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯣꯡꯁꯤꯗꯨꯝ ꯁꯠ ꯍꯥꯡꯉꯣ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯒꯦ ꯍꯥꯏꯖꯤꯜꯂꯒ ꯆꯦꯟꯈꯤꯕꯒꯗꯤ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯂꯣꯏꯕꯒ ꯀꯥ ꯃꯅꯨꯡꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯂꯩꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯁꯣꯝꯗ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯁꯨꯛ ꯉꯥꯡꯗꯅ ꯂꯩꯔꯤꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯊꯣꯡꯁꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯃꯤ ꯅꯪꯕꯣ ꯏꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯃꯤꯠꯁꯦ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯕ ꯍꯧꯔꯛꯑꯦ ꯑꯩ ꯊꯣꯡꯁꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯅꯨꯡ ꯑꯆꯧꯕ ꯌꯧꯕ ꯅꯪꯗꯕ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤꯅ ꯃꯅꯤꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯣꯛꯏ ꯃꯅꯦꯝ ꯑꯐꯕꯤꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯃꯅꯨꯡ ꯑꯆꯧꯕ ꯇꯝꯅ ꯆꯦꯜꯂꯨ ꯌꯦꯡꯕꯕꯨ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯅꯦꯝꯁꯦ ꯃꯔꯤꯜ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯩꯈꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯅꯦꯝ ꯑꯐꯕꯤ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯃꯧ ꯑꯌꯦꯡꯕꯤꯅ ꯃꯄꯥꯟꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯆꯪꯉꯗꯤ ꯁꯠꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯕꯣ ꯀꯩꯅꯣ ꯃꯧ ꯉꯥꯏꯍꯥꯛꯇ ꯃꯅꯨꯡ ꯑꯆꯧꯕ ꯆꯪꯕꯁꯤ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯆꯪꯕ ꯐꯪꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤ ꯋꯥꯠꯂꯤ ꯑꯃꯨꯛꯇ ꯌꯦꯠꯂꯛꯀꯅꯨ ꯅꯪꯒꯤ ꯇꯧꯗꯧꯗꯣ ꯑꯗꯨꯝ ꯇꯧꯔꯁꯨ ꯏꯅꯦꯝꯄꯣꯛꯅ ꯊꯟꯗ ꯊꯅꯝꯕ ꯌꯥꯔꯣꯏꯌꯦ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅꯦ ꯂꯣꯏꯕ ꯉꯥꯏꯗꯧꯔꯤꯕꯅꯤ ꯑꯁ ꯑꯩꯅꯗꯤ ꯃꯧꯁꯤ ꯆꯪꯍꯟꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯕꯁꯦ ꯃꯧꯁꯤꯅ ꯃꯄꯥꯟꯗ ꯁꯪꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯐꯕꯤꯗꯨ ꯃꯃꯧꯅ ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯕꯗꯨꯗ ꯆꯦꯟꯕ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯧ ꯏꯃꯥ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯏꯃꯥꯁꯤ ꯏꯪꯕꯅꯁꯨ ꯏꯁꯥꯁꯤ ꯆꯤꯡꯁꯤꯜꯂꯦ ꯃꯄꯥꯟꯁꯤꯗ ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯥ ꯌꯩꯍꯧꯈꯤꯒꯦ ꯅꯪ ꯆꯪꯉꯨ ꯀꯔꯤ ꯅꯨꯡꯁꯥ ꯌꯥꯏꯕꯅꯣ ꯏꯪꯂꯁꯨ ꯏꯃꯨꯡꯗ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯂꯒ ꯑꯣꯏꯅ ꯂꯩꯌꯨ ꯆꯪꯉꯨ ꯀꯔꯤꯅꯣ ꯃꯧ ꯑꯩꯁꯤ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯅꯦꯝꯅꯤꯅꯦ ꯅꯅꯦꯝ ꯍꯣ ꯏꯅꯦꯝꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯏꯅꯦꯝ ꯑꯣꯏꯕꯗꯨꯅꯕꯨ ꯈꯨꯠ ꯌꯥꯎꯗꯕꯤ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯝꯒ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯗꯝ ꯐꯨꯊꯔꯒ ꯄꯨꯁꯤꯜꯂꯅꯤꯌꯦ ꯏꯁ ꯗꯝ ꯐꯨꯊꯕ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗꯕꯨ ꯐꯨꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯦ ꯆꯪꯖꯍꯧꯔꯒꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯐꯕꯤꯗꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯌꯦꯡꯕꯤꯅ ꯃꯅꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯅꯕ ꯆꯪꯈꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯅꯔꯤꯕ ꯁꯨꯃꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯁꯨ ꯑꯩꯅ ꯂꯥꯛꯅꯒꯦ ꯈꯪꯅꯦꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯦꯡꯕꯤꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯤ ꯃꯩ ꯃꯔꯛꯇ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯋꯥꯔꯕꯅꯤ ꯃꯇꯥꯡꯗꯨꯗ ꯃꯅꯦꯝꯅ ꯁꯨꯝꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯔ ꯅꯨꯡ ꯐꯨꯠꯂꯤꯔో ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯀꯣꯊꯗꯅ ꯂꯩꯅꯦꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯤꯑꯣꯠꯄꯤ ꯑꯣꯏꯅ ꯇꯧꯋꯦꯕ ꯀꯌꯥꯗꯅ ꯌꯦꯡꯉꯣꯕ ꯁꯣꯝꯗ ꯑꯩꯅ ꯃꯩ ꯃꯔꯛꯁꯤꯗ ꯋꯥꯅ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯊꯤꯔꯤ ꯑꯗꯨꯒ ꯅꯨꯡ ꯐꯨꯠꯂꯤꯔ ꯈꯪꯗꯦ ꯀꯥꯏꯅ ꯑꯩꯕꯨ ꯃꯤꯑꯣꯠꯄꯤꯁꯨ ꯇꯥꯍꯟ ꯃꯔꯝ ꯆꯠꯅ ꯑꯣꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯗꯦꯕ ꯐꯩ ꯉꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯗꯍꯦ ꯅꯨꯡ ꯑꯣꯏꯅ ꯄꯤꯖꯒꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯅꯨꯡ ꯈꯔꯕꯨ ꯂꯧꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯒ ꯅꯨꯡ ꯍꯥꯞꯄ ꯄꯨꯈꯝ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯊꯣꯡ ꯃꯈꯥꯗꯨꯗ ꯏꯟꯁꯤꯜꯂꯤ ꯏꯅꯦꯝꯄꯣꯛ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯗꯥꯏ ꯆꯥꯔꯨꯇꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯦꯡꯕꯤꯗꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯐꯕꯤꯁꯨ ꯃꯃꯧꯅ ꯏꯟꯁꯤꯜꯂꯛꯂꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯁꯠꯀ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯅꯨꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯆꯥꯛꯁꯤ ꯌꯥꯝꯅ ꯂꯥꯝꯂꯀꯥꯟꯁꯤꯗ ꯅꯨꯡ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯤ ꯃꯥꯒꯤꯁꯦ ꯃꯅꯦꯝꯕꯕꯨ ꯎꯁꯤꯠꯇꯗꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯦꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯗꯣꯏꯅꯣꯕ ꯑꯐꯕꯤꯗꯨ ꯁꯥꯎꯅ ꯃꯃꯧꯕꯨ ꯀꯧꯏ ꯍꯥꯏ ꯃꯧ ꯅꯪ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯣ ꯃꯧ ꯍꯣ ꯀꯩꯅꯣ ꯑꯃꯨꯛ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ ꯈꯪꯉꯤ ꯍꯩ ꯇꯞꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯈꯪꯉꯤ ꯀꯥꯏꯅ ꯏꯃꯥꯅ ꯂꯥꯛꯇꯅ ꯀꯧꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯂꯥꯛꯇꯅ ꯈꯨꯝꯂꯤꯕ ꯍꯥꯏ ꯃꯧ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎ ꯍꯥꯏꯔꯤꯅꯣꯅꯦ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯗꯨꯝ ꯄꯤꯔꯛꯎ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩ ꯆꯥꯛꯇꯣ ꯂꯥꯝꯂꯕꯗꯤ ꯅꯃꯧꯅ ꯄꯤꯔꯤꯕ ꯅꯨꯡꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯎ ꯀꯩ ꯍꯩ ꯅꯨꯡꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ ꯅꯨꯡꯁꯤ ꯆꯥꯔꯕꯗꯤ ꯌꯥꯒꯁꯤ ꯂꯣꯏꯅ ꯇꯦꯛꯂꯣꯏꯗ꯭ꯔꯣ ꯇꯦꯛꯈꯤꯒ ꯇꯦꯛꯁꯤꯅꯨ ꯀꯩꯅꯣ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯅꯃꯧꯕꯨ ꯌꯣꯟꯕ ꯉꯝꯕꯤ ꯃꯅꯦꯝ ꯅꯪꯗꯤꯅꯦ ꯅꯨꯡꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯎ ꯍꯟꯗꯛꯃꯨꯛꯇꯤ ꯀꯧꯔꯛꯑꯅꯨꯀꯣ
ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯧ ꯑꯌꯦꯡꯕꯤꯗꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯅꯦꯝ ꯑꯐꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯊꯔꯥꯏ ꯀꯣꯛꯄꯤ ꯃꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯃꯅꯦꯝꯒ ꯑꯩꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯇꯝꯁꯤꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯦꯕ ꯃꯗꯨꯒꯤ ꯃꯧꯅꯥꯎꯗꯣ ꯃꯑꯣꯡ ꯀꯥꯗꯤ ꯏꯃꯥꯅ ꯍꯦꯛ ꯃꯥꯟꯗꯈꯩ ꯄꯥꯎ ꯇꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯗꯨꯃꯁꯨ ꯌꯥꯝ ꯐꯔꯣꯏ ꯇꯧꯔꯤꯌꯦ ꯃꯥ ꯑꯩꯅ ꯐꯔꯣꯏ ꯍꯥꯏꯔꯤꯁꯤ ꯑꯐꯕꯤꯗꯨ ꯃꯊ꯭ꯋꯥꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯧ ꯑꯌꯦꯡꯕꯤꯅ ꯃꯥꯕꯨ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯝꯃꯤ ꯅꯤꯄꯥꯜꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯐꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯒꯤ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯃꯅꯤꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯅꯤꯗꯨ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯑꯐꯕꯤꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯨ ꯍꯥꯟꯅ ꯇꯝꯂꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯣ ꯏꯅꯦ ꯍꯣ ꯏꯇꯩꯃ ꯀꯅꯥ ꯂꯩꯒꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯥꯡꯒꯣꯜꯁꯤꯗ ꯀꯧꯔꯤꯕꯁꯤꯅ ꯃꯤ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯀꯣꯛ ꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯗꯨꯅ ꯑꯌꯦꯡꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃ ꯏꯕꯨꯡꯉꯣ ꯃꯅꯤꯌꯥ ꯅꯪꯕꯨ ꯉꯁꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯏꯔꯣ ꯍꯣꯏ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯍꯧꯖꯤꯛꯇ ꯊꯨꯡꯂꯕꯅꯤ ꯑꯗ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯏꯌꯥꯝꯕ ꯃꯥꯂꯪꯕꯅ ꯃꯥꯁꯨ ꯍꯌꯦꯡ ꯍꯜꯂꯛꯂꯅꯤ ꯌꯨꯝꯗ ꯄꯥꯎ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕꯗꯨꯗ ꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯖꯔꯛꯄꯅꯤ ꯑꯣ ꯅꯌꯥꯝꯕꯁꯨ ꯍꯌꯦꯡ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎꯁꯨ ꯑꯃꯨꯛ ꯍꯟꯖꯔꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ ꯌꯧꯔꯣ ꯏꯇꯩꯃꯁꯨ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯃꯅꯤꯁꯨ ꯍꯟꯈ꯭ꯔꯦ ꯑꯌꯦꯡꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯑꯐꯕꯤꯁꯨ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯍꯌꯦꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ मासु का मनुंगदगी तारम्मी अदुना नोकफेट का तौरगा असुमना हाइजै नुंगाइरे इचानुपासु हयेंदी युमदा हलक्लनिदना इचानुपा हेक हलक्पगा इमौ नुपीना एंगोंदा ओटलिबा मयामसे लोइना सेलाना तमथोके अदुगा मतिक थोकपा लांगनाहनगी खंगनि मतंग अदुदा ममौ अयेंबीना मनिगी कागी थोंदो हांदोरक्लम अदुगा मनेम अफबीदो असुमनगा हाइजै हयेंग इचानुपा हलक्लनि हाइरंबदुदा अइना इचानुपादा माना ओटपसिंगदो लोइना हाइदोख्रनि खंदना हाइदोक्तनबा अफबी साबा संगलक्नि सोइगन ओइरमगनिबा माइसे अयेंबीसु मनेमगी मनाक्ता संगसिलै अदुगा फमुंगदगी मोन अमा सत पाइखतनि करिनोने इमौ नुपीसिना प्रबा संगलक्लगा वा लांगमदा nganगदखै मोनसियाना ताक पाइखतख्रिबसिबो नदि माइसिबु मोनसिदा इसि फजना खांगहलेरगा अई साउबु थेमनबा खोंखुतकासे नमसिनदु ओइरमगनि इमाइसे अइने इमाइसे नकल सोमता लेथोक्लगा लेगेको अई असी हाइदुना फबी ममाइदो नकल अमदा लेथोक्लगा लेरी अयेंबीना इमा इमा ताब्रो कइनो मौहिंसाबिया नंग एगी कासिदा अमु कइदो संगलक्लिबनो नमौसे इमागा वरिमते सानगे हाइदुना संगलकपनि माइदो सोमदोंते लेथोकपिरो अफबी ममाइदो सत्का ममौदे लेसिलई अदुगा असुमना हाइरक्लमनि मौ नंगिदो हयेंसे इसानुपा युमदा हलक्लनिदना पाउ पिरंबदुदा नहान मखै नंग नैबु का मनुंगसिदा ओतखाइबसिदगी हाइदोक्तनबा हाइदना ता तौबा संगलक्लिबा नत्रो इस मोंदुदा इसे खांगलगा इसा इउगासे नमलगा थेमगे सिनेबा नंगनगा दुम हाइना थेमलबसु फगदौबा फबिनतिये नंग नैबु ओतखिबसिंदो इसानुपादा लोइना हाइदोक्लगा नंगबु नैखाइहनगदौरिबनि इस वखलगादि कयादुनि यें हो इमा नमौंना पाइबा मोनसे इमा खांगलगा इमागे हक्सांग नमगेना पाइबा मोनगा नतिये मोनसिनने इमासिन नमलगा लानबिगदौरिबनि खंगलब्रो ngasai makai mamongna mabu thema sanglakliबनि खंदुना नापल कादुना लेरंबी मनेम अफबिदो सकफम सत होंखि इस आइनदी इमौ नुपीसि नैंगोंदा इमा आइ लानख्रे नसादो पाद हाइदोकपिरनु हाइरकदुगा मानदन मुखाइदनगा तौरुरि अदुगदि इमौगिसिदि इसानुपा हलक्ट्रिङाइसिदा ममा आइसे लानबिगे तौबगी संगलकपो ओइरमलबको तसेंबदि अयेंबिना मनेम अफबिबु किहनगे हाइदुना मोंदुना नमलगा हातके तौरिबनि अदुबु मनेम अफबी मादी ममौना माबु तसेंना हातपी दौरे खंदुना मथ्वाई वाजरी अयेंबी वा करिसु हाइदना माना पारिबु मोंदुना मनेम अफबी की ममाई मपादुदा नमसिनगे हाइना तौई ममौना अदुमनगा मोना नमदौगी तौरकपदुदा मनेम अफबीदी पाखतपदा लोइख्रे ओह इमौ नुपीसिदि सानाना मोनसिना मनेम एंगोंदा नमलगा हातके तौरइना मा लेंगनु फजन लैयो मोनसिना नमाइदुदा नमगे कइनो माव नुंगाइबा थबक तौना मोंदु नैगी माइसिदा नमगी लेंगनु काइना आई ngамोइ इमौ इबेमा इनेमने इमौगी कुत्ता सिबा काइदो मीगी ममांगदा याम चोपननबा थबकनि आइने सिबा ngамोइ
ꯂꯦꯡꯒꯅꯨꯗꯤ ꯂꯦꯡꯒꯅꯨꯗꯅ ꯀꯩꯒꯤꯅꯣ 이마ꯅ ꯅꯃꯥꯏꯗꯨ ꯀꯣꯏꯂꯦꯡ ꯂꯦꯡꯂꯤꯕꯗꯨꯕꯣ ꯃꯤꯒꯤ ꯃꯃꯥꯏꯁꯤꯗ ꯃꯣꯟꯅ ꯅꯝꯂꯒ ꯍꯥꯠꯀꯤ ꯂꯦꯡꯒꯅꯨ ꯑꯣꯏꯔꯒ ꯀꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯦꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯃꯣꯟꯁꯤꯅ ꯅꯝꯂꯒ ꯁꯤꯅꯤꯡꯗ꯭ꯔꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂ ꯃꯇꯨꯡ ꯑꯩꯅ 이마ꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯍꯧꯖꯤꯛ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯀꯦ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯂꯒ ꯍꯥꯠꯂꯦ ꯈꯪ 이모 이베마 이모니 이마부 옷खाꯏꯕꯁꯤꯡꯗꯣ 이마ꯅꯦ 이사누파다가 아무것도 하이도이고 이모기 몬도 하나묵다 마카다 탐고 ꯐꯩ ꯀꯔꯤꯒꯨꯝꯕ 이마ꯅ ꯅꯆꯤꯟꯗꯣ ꯍꯦꯛ ꯀꯪꯂꯛꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ 이마 ꯑꯗꯨꯝ ꯂꯣꯏꯔꯦ ꯈꯪ ꯑꯗꯨꯒ 이마ꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯂꯣꯟꯈꯤꯅꯤ ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯄ ꯌꯥꯈꯤꯔꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯁ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ 이ꯃꯧ ꯅꯨꯄꯤꯁꯤꯅ ꯇꯧꯔꯝꯂꯤꯁꯤꯒ ꯄꯨꯔꯥ 오나 ꯇꯩꯅꯕꯤꯅꯦꯕ ꯑꯩꯅ 이모ꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤꯗ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯐꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯂꯪꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯍꯣ ꯑꯌꯤꯡꯕꯤ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯅꯪꯕꯣ 이මුꯡꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯄꯣꯠꯆꯩꯒꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎꯅꯦ ꯅꯪꯕꯨ ꯇꯥꯔꯕꯣ ꯑꯌꯤꯡꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ 이මුꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥ ꯉꯔꯥꯡ ꯃꯣꯟꯒꯤ ꯋꯥꯐꯝꯗꯣ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯃꯨꯛ ꯀꯥꯎꯗꯅ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯈꯤꯅꯤ ꯃꯧ ꯏꯃꯥꯅꯦ ꯏꯆꯥꯅꯨꯄꯥꯁꯤꯗꯒ ꯀꯩꯁꯨ ꯍꯥꯏꯗꯣꯛꯑꯣꯏꯀꯣ ꯑꯐꯕꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯊꯣꯛꯄꯒ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯄꯥꯟꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯁꯅꯨꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯣꯠꯈꯥꯏꯍꯟꯒꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ 이마ꯒꯤ ꯃꯥꯂꯪꯕ 이사 할락레ꯗꯅ 이마디 이사 할락ꯄ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯝꯂꯕꯅꯤ ꯃꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒꯝꯗ ꯆꯠꯇ꯭ꯔꯕꯣ ꯌꯨꯝꯗꯒ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯆꯠꯇ꯭ꯔꯦ 이마ꯁꯤ ꯍꯟꯗꯛꯇꯤ ꯃꯄꯥꯟꯗꯒ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯦꯗ ꯃꯥ ꯋꯥꯗ ꯁꯨꯝ ꯉꯥꯡꯕꯗꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯅꯤꯀꯣ ꯍꯣꯏꯗ 이마ꯅꯦ ꯀꯔꯤ ꯍꯥꯏꯅꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨꯗ ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜ ꯈꯥꯎ ꯃꯌꯨꯝꯗꯨꯗ ꯏꯃꯥꯒ ꯅꯪꯒꯒꯤꯅꯤ ꯍꯥꯏꯗꯅ ꯐꯤ ꯑꯅꯤꯈꯛ ꯂꯩꯔꯛꯄꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯄꯥ ꯄꯣꯠꯁꯤꯡꯁꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯊꯥꯡꯖꯤꯜꯂꯒꯦ ꯐꯤ ꯂꯩꯔꯛꯑꯦ ꯍꯥꯏꯗꯣ ꯐꯖꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ ꯍꯣꯏ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯨ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯅꯦꯝꯒ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯔꯛꯄ ꯐꯤꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯐꯕꯤ ꯃꯥꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯃꯧꯁꯦ ꯀꯣꯛ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯗꯦꯅꯦ ꯐꯤꯁꯤꯃꯨꯛ ꯂꯧꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦꯕ ꯃꯥꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯠꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯊꯪ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕꯅꯦꯕ 이마 ꯅꯆꯥꯅꯨꯄꯥꯅ 이마ꯒꯤꯅꯦ ꯍꯥꯏꯗꯅ ꯂꯩꯔꯛꯄ ꯐꯤꯁꯦ ꯐꯖꯗ꯭ꯔꯣ 이스 ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯆꯨꯁꯤꯁꯨ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯆꯨ ꯑꯣꯏꯗꯣ ꯑꯣꯏꯔꯦꯕ ꯃꯥꯂꯪꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥꯅ ꯂꯥꯡꯐꯩꯗ ꯃꯇꯝ ꯈꯔ ꯂꯩꯈ꯭ꯔꯤꯉꯩꯗ ꯅꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ 이마ꯒꯤ ꯊꯧꯒꯜꯗ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯃꯥ ꯑꯐꯕꯤꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯍꯥꯟꯅ ꯁꯠ ꯈꯨꯝꯂꯛꯏ ꯃꯣꯏ ꯇꯥꯅ ꯍꯟꯗꯛ ꯂꯥꯡꯐꯩꯗ ꯃꯇꯝ ꯈꯔ ꯂꯩꯈ꯭ꯔꯤꯉꯩ 이마ꯁꯦ ꯑꯩꯅ ꯍꯥꯎꯕ ꯉꯥꯛꯇꯅꯤ ꯊꯣꯡꯂꯒ ꯄꯤꯖꯕꯗ 이마ꯒꯤ ꯃꯁꯥꯁꯦ ꯇꯨꯞ ꯂꯥꯎꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒꯥꯁꯤꯁꯨ ꯎꯆꯤ ꯑꯉꯧꯕꯗꯧꯅ ꯉꯧꯔꯤꯕꯁꯤꯅꯤ ꯑꯣꯏꯅ ꯑꯌꯤꯡꯕꯤ ꯑꯩꯁꯨ 이마ꯁꯦ ꯎꯕꯗ ꯅꯪꯅ ꯍꯥꯎꯕꯗ ꯄꯤꯖꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯅꯤꯁꯦ ꯈꯪꯉꯦꯕ 이마ꯒꯤ ꯃꯥꯂꯪꯕ 이마ꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯎꯕꯗ ꯄꯤꯖꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯏ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯃꯥꯔꯤꯟ ꯆꯥꯕꯤꯅꯤ ꯃꯥꯅ 이마ꯕꯨ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ ꯃꯄꯥꯟꯗꯒ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯄꯣꯠ ꯅꯠꯇꯦ 이마ꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯑꯣꯠꯈ꯭ꯔ ꯄꯣꯠꯅꯤ ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ 이마ꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯣꯟꯅ ꯅꯝꯂꯒ ꯍꯥꯠꯀꯦ ꯐꯥꯎ ꯇꯧꯈ꯭ꯔꯕꯅꯤ ꯀꯩꯅꯣ 이마ꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ 이마ꯒꯤ ꯄꯨꯛ ꯅꯥꯅꯕ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦꯅ ꯅꯨꯡꯇꯤꯒꯤ 이마ꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯍꯥꯎꯕꯗ ꯊꯣꯡꯂꯒ ꯄꯤꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯁꯤꯗ ꯑꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯍꯩ ꯃꯧ ꯍꯤꯡꯆꯥꯕꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯅꯪ ꯃꯉꯥꯏꯔꯦꯅ ꯍꯩꯔꯤꯁꯦ 이ꯆꯥꯅꯨꯄꯥꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯅꯨꯡ ꯈꯔ ꯐꯨꯠꯂꯒ ꯆꯥꯎ ꯍꯥꯏꯗꯅ ꯍꯦꯛ ꯄꯤꯁꯤꯜꯂꯛ ꯑꯗꯒꯤ ꯎꯇꯦꯛ ꯋꯥꯇꯦꯛ ꯈꯔ ꯍꯦꯛ ꯄꯤꯁꯤꯜꯂꯛ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ 이ꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯕ ꯀꯥꯟꯗꯅ ꯑꯐꯕꯤ ꯃꯅꯦꯝ ꯅꯤꯡꯕꯤꯒꯤ ꯁꯛꯂꯣꯟꯒ ꯂꯧꯔꯗꯅ 이마ꯁꯦ ꯑꯍꯥꯎꯕ ꯉꯥꯛꯇ ꯊꯣꯡꯂꯒ ꯄꯤꯖꯩ ꯀꯥꯏꯅ ꯍꯩ ꯆꯤꯟꯊꯤꯕꯤ ꯃꯥꯂꯪꯕꯗꯨ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯉꯛ ꯉꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯕꯅ ꯑꯌꯤꯡꯕꯤꯅ ꯃꯃꯥꯗ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯔ ꯇꯥꯊꯤꯕꯗꯨꯗ ꯐꯠꯇꯕ ꯇꯝꯁꯤꯟꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ
Ima yarisitu namong nupinabu kamani nung phutlaga imada saw haituna pirakadoribadu utik watekpu chaba yabadawna imagi malangba imasia nangi nupisina nungdu phutlaga saw haidana thong makhada insilaklibani imasu yarida haiba yaina panghai haiboina daw ima nahandagi hongna namong nupi ayingbise tati tahoina dum tawraga lakhiba natro imana adumna thina saingang tawrasu ayingbini imada akaiba kari satkitri imana namose nushidadana nasaingonda panghai daisiliba natro asumna hairamlaga malangbadu imungda sangkri mama aphabinasu masanu pabu tanaba lauduna asumna haihori hai imagi malangba imana haibasingdo asengba ngaktanine nangi nupise nusidadana imani isada pangai haijinba natiye ho inempok na phaniyamna asengba sumasingdo hairasu inempok ki handagi hauna nabukto phatabanina nasanu pasina inempok ki wado amta thazabidreni kalak hekpeli harisi hai mau saklon hongba haibi masi pumbase nangna saklon hongna tawbadagi isanu pasina mama aigi wase thazadriba adoima nahan ki dumaina nung khra puchara u haibra hai mau nangne imung doina sangkro aine mapan stin hakta iningtam hangchit langoge nang sangkro ko inempo leikai daga miwangang musakki ba yaroi ko chatlamma ba nammu phatti haizanu si hairam laga ayingbi pojai sing du pusinduna imung da sangki oh aphabi aigi ibuk thoki isanu pana phauba mama aina haibu wasi thazajabani ba matu sina haibu wadu oina thazakrabani ba aine ai thamoi si prok chai haibasi aphabidu masanu pana magi nupi ki wadu da chummi khanduna mama oiribi magi wadu tabi khidaba adugi masate yamna nungai zaramte aduna phabi sauna magi gada muksangki asumna matam khra su hokri aphabi mamong na khra nei khai khibadudagi nungti numit khudingi legai da satuna miwangang badu mukti tawkhichi nong phadok legai daga thoklabasu miwangang badi ngangkhichi matam khra gi matung masanu padu muk langphaida magi thabang maphamda chayolama muk chatpa tarami ima nasa muk sasaruki namong nupiga hanagumna nusizadana leminaramuko aduda magi nupi ayingbi noina asumna khumlaklami moita dum asoyangam yaudana yawbo oibiro magi budi aina thokpa hanagumna phana ba tawzaurage mamaugi hanagumna phana ba tawzaurage haibaduda manem aphabidu mamau ayingbida paina yenglaklami ma kaisu wabirun imagi damakta namong nupi ayingbina thogal nithina tawzanida imagi malangba imauna ne imagi thogal tawbuga to ima pamjadre imaugi thogal khutawdo ima ne pukpen pele khari haribasi makha tanaga tawhanba pamdre aduna ima ithanta dum tawjage ko moita ima se mamangda ina thogal khara khasik watkre aduna waroraba mal handamukti aroibi thadana ima bu pinaba tawjaba tare ado moita su chanaba tawbiro thengzile hoi madudi ima nasa su mu sanaba tawrake fazana nungai leramko nasa sade ayingbe ayimu chalukhige salo sat fazana yenglaga saluko tupa ai thongal phok thindok thoklasi asumna masaga mamogodu punna thongalomda thokre aduba phabi madi yumgi mangol tu leptuna lehori mamangdasu masanu pana langphaida satkringai mamongna mabu lakna khiba aduma haina handak amuksu lakna bigadra khalubada aphabi awaba ma oirami haina mamangdasu lekai da satuna imau nupi sigi maramda mingonda paw tamlubagi imau nupi sinaisia ka manungda thonglon silaga phana thino khaikibani ko adunani ai lekai daga amok ana thokleroige imau nupi siga nusi sana na yumsida laiminarage asumna numit asidagi hauduna manim oiribi aphabidu lekai daga amuk hana thokhidre yumda laiduna mamong nupi ayingbi gi thabakta mateng pangsingbiduna leirami manemna dumna wakhal tarakladuna lekai da thoktana miwangang khidaba magi mateng pangsingbiduna yumda lengdana leirakpaduda ayingbidu yamna harauzarami asumna nungti numit khudingi khatnaduna ta leirambi mani mamo anidu khana khidre khatnabagi mahutta henadum nungsi sanana yumduda leiminarami sayolamagi matungdadi langphaida satkhiba masanupadusu mayumda halaklami malangba masu mamaga magi nupigagi yamna nungsinana leiminaramba matawdu ubada yamna nungaizarami sahi khragi matungdadi ayingbigisu nungsiraba masanupi ama phamjaduna nungaiyaibi marang kaina pankhirami